mayam punungpu Shanjit Sharma taram nokjari isagi hakchangi anabana maram oiduna matam kuina video thagatpa ngamjakhidre masigi damakta mayam na ngakpi nawgi damakta haijari movie story Manipur nga seimu pudun lakchari film sigi maming Blast masi 2026 ki May gi date 28 release tawkhiba action thriller category gi Tamil movie amani masna phangkiba rating singdi IMDb da 10 gi manung da 7.4 gi rating phangi Google users na 90% gi like pirwa film amani movies ki director Subhas K Ras writer Subhas K Ras na oi aduga producer na Kalpati Aghora amadi Kalpati Ganesh na oi film sin namad sangki sen phamna suknai crore taranipan khaktani aduga masina tanki box office collection gi sen phamna crore marphurom tan khre hairi masna takdi film si aduki betik paisa ya matan ba film haibdu oi maroi ba saktam langli ba singdi film si gi hero Raja Ram gi saktam da Arjun Sarja Nila Beni gi saktam da Abhirami Nila gi saktam da Priti Mukundan Kripakaran gi saktam da Pavan Inspector K Arunagiri gi saktam da Dilip Yango gi saktam da Vivek Abraham gi saktam da Arjun Chidambaram aduga film asigi main villain Barun Dayal gi saktam da John Cocken Thari mayam ay huzek film asigi wari liba huzaregi aina haibada soikibalan ki bamdi si dahu yaw matamda mayam da ngak piu haibu wapam thamjari video gi marak thana nungaru paujelam pijari hauzik kan matam se akoi bagi khal kairakpa amadi chemical makhal kya ma thorpna maram oiduna ai khoi miyoi bada laina makhal makha kya mani yomduna yamwana hingnari asumna wanaraba matam sida Phytolife hairba company sna yamna pharba hidak makhal kya amadi dietary supplement kya ma miyam da phanganduna haukiba sahi mahapalom sida lura laina makhal kya ma phan mangamkhre hidak singsta yauriba stem cell amadi makhal kya gi mineral singasna makhal khudima kya na ba kya ma phan mangamli Phytolife ki hidak si narubadagi masagi anaba phakiba misagama mayamda uhanjari okay koi logic lejari basi patient amagi yomna haibong pokpi koi khangemam sanahal hojiki ni si yamthina damage oiba adogi matakta liver sokchalakpa dialysis hapta amada homwork tawre karang torobuni masa yam chokthara leramme aduna koi ki Phytolife ki si hidak sa hayengde thadoini haitare aduna video se koina halagi face logjabani Harakana mukso koi logjarake thank you koi si ani suba haitare nan kidney patient ko log sanahal haibong pokpi gi do ani suba face ni si koi hidak ani suba thilak pa haitare ko stem cell nan amala hoba e bo phono badagi takhai ma phaba am kala be masa bodi dum ko kala kani side na mathang koi stage loge adna si di am nuai re nau ji masa kitang kanna saba thakpa yare le ramase okay next time da mu lojake thank you aduna di panthaba tawdana screen da pithok cheribi numbers da contact tawbiduna Phytolife ki magul leiraba hidak sing silobi nabagi damakta pau phaubiyu movies ki ahu busin makta du ulagi basi 2004 ki matamdani nupa mana magi mangda leiriba lai gi poster sings da dhukkatuna khurumni mafamsta uba phangli nupa sing maming Ilango kawi aduga tanjas ta imung sigi nupi mana saving machine si naduna phi tubugi thabak tawri ba suba phangi mafamsta ulali bu nupi sigi maming na Nila Beni kawi mahakasi Ilango gi oina di matai mani audio player amadagi phazarba isai ma tharga phi taibagi thabak si tawri bani tanjas ta manang nupa Ilango sangsilakton hanglai itaima yambung di kadai da likre madi class tawri bani haiduna matai mana hairu khudagi mayam gi manakta Ilango si sangsinki aduga hauji mu ulagli basi masing yamna bangang nupa macha sing amadi nupi macha sing karate gi practice tawdun leiri basidani aduga makhoi myam bu takpi tambiduna karate master oiri basina Nila Beni gi mapuroiba Raja Ram haribu nupa si angang sing sibu mane yamna thawai yawna takpi tambi bagi thabak tawri manang bai Ilango sangsilakthuna hairi yambung ai market ta chatuna pharmacy dagi hidak lang thak sing lawruge angang sing sibu yambung ne yengsin biram Raja Ram na ai khoi gi stock tagi loi thokraba hidak lang thak sing do amata watna porakadamani masi hariduna manang nupa bu thadokre khara chawba ngang nupa macha amada class asi yengsinabagi damakta hairamnaga Raja Ram si yungi ka manung lom sangsilai tanjas ta magi macha nupi Nila si kaptuna mapalom dagi sensilai aduga hairei yumthang nabagi rohol nai bu phurakle adu mapana karimata thausadana macha nupi kauduna hairei Nila khanari badu kanan hawi amadi kanagi maralno rohan gi maralni haidon Nila na kaptuna tammi mapana nangi su khut pali bunatro chalo hujung ma bu phuram daga lao musdigi pikli bu Nila si kaplam madi khangtok tokre thongna ga loina mamiti gi mapi si tai thoklamnaga mafamsdigi yamuthuna thoki Raja Ram na macha nupi da hairu wafam starga Nila Beni stingak budal wairabani
nakal maromdana angang nupa masa khara sanadun leiribasidu ulei nilabu phurakhiba rohan haribu nupa masa asisu mafamsida sanadun leiribani tanjasta nilana yamna shaunu rohan bu kaurei nilada munni yenglaga rohan nairei housing hatti mamangdai nongon phukhribadu khara wathrabara amukka su sei chana nabugidamta mafamsida lagli natra adu nilana wa maset mata khumdra magi manakta parabu sangchilaga magi khutum cheta tasilaga rohan gi thabakta thilli adu mathangsida noklingi wafamdi mane yamna kana thinjari bani haina tawribasidi rohan da chaina khona mata bhawan mangamdre aduga rohan na mangon yamna kariyam na mongdi yenglamnaga magi khongna ma maning da handokle aduga yamna kana thabak ta kaud ma lai mai ta tui nilasi mama bu kauduni yamna kana kana kapli magi mata usi urga nupa masa singsna su sitha sitha mam kai noksilli masing matung na nilasi yamna kana kana mama bu kaudun kaptuni yumung de sensilai aduga hairi rohan na iwa muka su yamna kana kaurakle masai wafam sitabda mama si pakatun hokulai aduga mapa raja ramdi karimata thausade mana khut khatuna masa nu piu kausilli aduga hairi kadai kadai de shokre papa yengesi masyaradana magi asokpa mafamsing sida supiri aduga mana makhatana hairi ibema ai wa ma hagi munata ngasibudi rohanna nangwanda phurakle aduga hayeng su atopa kanagumba mana mu phurakani madugi matungda su atopa kayamana phurakpagi thaudoksing soidana tholakani matam chupada nangi mami amadi papa na nangi mateng pangngamloi nasabu nasana ngak senjaba haibsi yamna mak darkar oi mapagi wafam stabdagi nilana phukhakulutuna khonjel niktuna hairi papa adorebadi ai su ngasidagi karate tamba pami mapana nangna hairibudu asengbagiro nilana hoi papa asengmaki ai karate tamba pami masigi matungdagidi nila si yamna thawai yaubuga loinana mapana karate takpiri wangang sing marakti yauduna yamna kana honaduna masu karate tamli mapangal masal kankhatnaba stamina lainana bagidamta machi obi chinjak sing chaba hukre hanbali taba thangnag loinana ma hujikti karate yamna kana tamli uncle ilangona nilagidamta teddy bear maleri adugu matangsta nokninglibu wafamdi angang nupi mcha moina teddy bear ga sanabagi mahutta teddy bear sibu mana kawu thinba tawduna karate gi practice sing tawri nilana tv da film sing yengma matamda su jeki chana kumba film sing amadi phunabagi film sing tamak khallagi yengi matau suna mana yamna kana honaduna karate tamlakpadagi hujikti ma phajana karate hairaba nupi mcha ma haibadu oirale mafamsti yauri nupa mcha sing phawba mana phubu ngamle nunchaku haina khangdari bu khulai makhal sibu mana yamna phajana hairi masih matung dulu si nilagi school dani magi classmate oi banu pama sama yumdagi purakpa chana na ba hablak tiffin si phak pangamdre adu nilana di tiffin si am laina phak pangamli haibadi magi mapangal si nupa masa singdagi su hena kalli haibadu phangdok pani masu budu nupa masa sing ngaktu mangon di yeng nagalai matangi sindana mamangda nilabu purakiba rohan hari banu pama sa si kangbu sana dunu lei bistu lei tanjasta nilama pham sangchilaktuni yam kan kaurai amuka su rohan na yamna usita umongda takhanna karino haina khumlei adubu nilana magi manakta sangchilaga khudum seta tasilaga magi mabukta thinba matamdadi ning handuna satrama manaba sing leiribasi thomjeli yamna shauna mit khani yengamlaga sensilaktunu nilabu phuna nabagi demakta magi khutna hanjana ning tharai adubu nilana yamna hai singa leitholaga magi karate gi step sing china aduna rohongi mabukta kaud malai maita tui masi udar rohongi mamana bunu pamsa sing stingak pudu loinarabani amuka su rohona sensilaktunu khut tharai adubu nilana yamna hai singa leitholaga kaud ma amuka su lei maita tui turingi tanjas nilan sensilaktunu magi mamai thinkre matangi sindana shoklaba rohanbu magi mamana pudun laklaga nila veni de nganglare man hairi nangi nasana igi chanu pau kya tamthina phuram khrabna haibdongti rohan gi sokli sing si urga nila veni stingak pudaloire masing matungna nila veni na masanupi nila gi khongda langsumam hapire haibadi masi wasak nga khandabagi demak tawriba thawongamani adu man hairi match natraga tournament natrabadi kanamata de khut thabi ade masi wafam sinang bhap tarab natra masda nila nasu maduma ngangna sachege haidun khumi masing matungda mapa raja ramnadi nilada hairi nangbu icham chamba nupi macha mani haiduna minu usittabagi thawong sing tawhonganu aduga huje muguleli basi rohangi mama si makhoi yumda mulagle hanadagi hen rohan shoktun leramle mama na hairi aina nangbu phure haiduna imara tamliba karino phure nang kaidoge haibano haiduna nangi nasana amukka su isanu pa si phubiramle bani mastigi sauninglaba nilabe nina masanupi u chai ma paiduna phuna nabagi damta koi tan tanri adugo uncle ilango laktuna mama na phudana magi damta pambibaga loina kanduna koi chencheli matangi sindana makoi lamdamasda karate gi tournament pangthokpi saktamsi ulai nilasu tournament sida sarugi haribani maga lamba oriba nupi masasna mangondagi hena haibe henbadagi nilabu phuduna waithiba pibu ngamkhre asumata wusda nilagi thamoisi pura hoina kairabani masidagi mapada mana munni yenglai aduga mapa raja ramna su masanupi nuaitabasi ubadagi yamna munni yengdun lai matangi sindana tournament da maithiba nangbadagi nilasi saba thakku tawduna wakhal nuaitana phamungda ta adun lai mapalumdagi mamana di laurai karigino nangna chak chaba tholaktribasibu yamna thuna tholakta bataragadi sei paiduna iswaidina changlagani adubu niladi mamana hairibu sing sitade wakhal nuaitabadagi mit kuppa tawdana mathaklomda yengkhatuna adum lai
tanjasta mapa raja ram si isai ngangduna masanupi manakta themna bagi dok sangsilai aduga rei ibema nangbu kai dori bano chak charabro chadri haidun nilan khumi mapana tumning basu phauder bro nilana hoi ai karimata tumning bu phaude ngasidi ai tournament adu mai thiba nang hore mapana madugi demakta kari su khalluran ngasigi nangi mai thiba sina aroi boy hal ngasi habu numit asdigi nang amohna mai thi handa bai bu oyal nilana adubu matau karam noi thokpa ngam gadori bano papa mapana aina ngasi phauda tournament kunthra ga mari rak thengai na kre kunthra mari adugi manungda amuk khaktani aina mai thiba nang khiba madugi mai thiba nang khiba numit adugi ahinga do ai tumba yakhide madu to bu khanduna angau bungi matau gum lai khibani mathangdadi amohna mai thiba yaroi haibagi mawongda aini yamna kanna honaduna makha tarakpa tournament singda saruk yakhibani matau dun yamna kanna honabadagi makha tarakpa match singda ai amukta mai thi khidre masanu pidon selektona hairi nangse papa ga manaba natro aduna ngasi haibu numit asidigi mai pakpa haibsina nangi amata ngairo panda mohenga dawani mathangi sindana amuka sur tournament pangthokpagi saktamulai ngasidi nilana maga mayokna riba player asi uphuthaba ngamle masi uduma pa raja ram si harawu phaujeram nilagi fazerba fighting skills sin aduna mayokna riba player asi mai thiba pi ngamle masing matungda lemjaningai oreba tournament sigi award mangonda khusinare aduga hojek nilagi birthday gi thoram chaun pangthoktuna mamanabi kya thoram masida saruk yari nilana magi fighting skill hengatnabagi damakta ayuk ningthil numidang khaidana practice toina tawri mathangi sindana nila amadi magi uncle ilango goloina na sak chari tanjasta nilana hangli uncle aibu akhoi papa na karate tambibani aduga akhoi papa budi kana na karate tambirambanu ilango na nangi pupuna tambirambani nilana hairi sinadi akhoi papa gi papa du natro ilango na nate nangi mama bu pokpa papa do aduna tambirambani masi haram naga ilango na makha tarai nangi papa na tournament kunthra mari da saruk yaki aduga amuk khaktang mai thi ki haiduna nangona tambra nilana su hoi tami haiduna pakupi asum haibaga naha oiriba raja ram si ulai tournament da fight tawna ko matamda maga mayok na riba player na mabu kauthorok da ma long na tai ilango na makha tari nangi papa na mai thiba nang riba player adu kana gi makhutano khangbro asum haibaga huji mu ulai basi raja ram ga mayok na riba fighter asti nupi mo oiramle ilango na makha tana airi nangi papa na mai thiba nang riba do tai kana gi suma khutta natte nangi mama gi makhutani haibadi raja ram bu phuram libu nupi asi hoje magi nupi ona leiribi nila beni asi oiramle wafam sidabada masanu pini las ngappudu roikre aduga tanjasta nila beni si laik ma paduna sokri du phamdun leiribu su lei tangsta khoina khangbo wafam di nila beni haribi nupi si su adu kibatik fighting skill haiwi karate da medal loruk pinu pi moiramle haibusi lila na ngaktuna mama da munni yengdun leiringai mama na suma khoi de yenglaga karino haidun ingi tawrai ilango amadi nila na karisunate haidun mang haibugo loina na makoi chafam thokpa chak chaduna leiki mathangi sindana hotel amada ulai mafam sigi gangster khutpu ma hotel sida pot chana na bagi damak family gangster nupa amsa amada munni yenglmaga hairei aikhoi gi yamnaba yusing police ta pau pisin duna phan ki nupa du gi machana tra hada lei bese makoi gi team amana su hoi mani haidru pau kumbi rei masdi gi gangster sina nupa amsa asu kausin tre sangsilak tuna nupa amsa asina kari lei rei yamba haiduna ngai adu bu khangau gangster nupa asna ma gi mamai di yam kana thabda gi nupa amsa asu lei mai tu gangster sing sing marak tige mana hairei mangondagi shokan duna i thokalaba matamda da magi mapa gi thamoi kai ba haibu oigedori bani maramandra mabu tap tana phurga mafam sidi thadoko mustagi tudun leribu nupa amsa asibu gangster nupa asna mukka chingkhakre nupa amsa asna di phudana bagi damakti yamna kan kaptuna haijeri adubu gangster nupa asna taaba tawdana yamna kanna magi mamai da khutumna hek thilakpa tanjasta khangudana magi khudasibu nakala maromdagi kanagum mamna phagre aduga dei khud pharam libasi raja ram na oiramle gangster nupa asna usittam mongdare yengu mafam sida hero lagle yamna kana noktuna usittabga loina hairei nangna I khud pharibudo ai yamna nare ai khud sitekpa dare amukta thadokpi magi wafam sida top gangster sing stu yamna kana ga higatuna nori adubu raja ramna mana pairu khud asi yamna kana leithrekpa matamdadi gangster nupa sida oi yauna yamna kana sena khul phorupudagi ma kaptuna khud asi thadokna bagi damakta hairei adubu raja ramna magi khud asi thadokpudodana yamna kana leithekdun lei tawribusi nilana sumun yengdun leibani raja ramna hairei nupamsa asina nangi khud asi thadok piro hairaktribu phaude nangi khud asi thadok famdun leramba gangster sing isa hoglaktuna raja ram da khutari adubu raja ram asti fighting skill adu kibatik haiba karate master amani haibisi gangster sing isna khangjaba nate mangon attack torlibu nupa suman phukhiram atai gangster sing isna sule pleitar mangon attack tawsilai adubu raja ram na yamna hi sing lei thokko loina na masing yamna gangster sing isi yamna phasina thitkiram tabudu man paisin don lerba gangster nupa si khut isi thadok pataude chaina khol maram oidra ma yamna kan lawn kapli yamna sathia tin ma pa gangster sing isi phubu raga nilana su ma pa na phunabagi mawong si munni yeng hori mafam sida leriba gangster sing si raja ram thadorpade yam lam pai thoktura thai matau suna gangster sing si phubu loirga mana paisin don leriba gangster nupa si makhul si leithek le
Chainakol Kang Loin Man Kaptuna, Manang Sai Puki Bunupam Sas the Kutado Nabuki the Haizer. Mustaki Pakam Sasinasu, Yamba, Magi Kutu Tado Piro Haiden Hizere. Razaram no Petto Duni and Lagamagi could sit Tadol Mutunda, Yamakanamagi Tabak the cow, the Nupas by Tokun Secretary Paklang the Puzile. Pakang Masasi Makoki Amanushin and Biramaga, Masano Pigi Manaka Sanchilatana, Kamduba, Hinangli. Nilana Sunokuna, Pura Super Way Haiden Pondoli. Nilana Nusina Pata Supiri, and the Razaram Sumasano Pibu Nusina Supiri. Masimatung the McCoy Hotel is the Torle. Aduga Hozik Nilana, Mapata Muni and Donadum Toki. Masimatung da Garimsa Tongdumapam Samayum Dali. Tanzasta Nilana Hanglai, Papa, Hotel de Hunupadu, Papa Sakangabra. Mapana, ay Mau Sakangde. Nilana, Adu Regadi Papana Karigi Magi the Matami Punariban. Mapana Hare, Nila, Aginum Siraba Ichi Malerami. Matamdo Aidi Sahitaramutashuri. Ainamabu Adukipatik Nuxijay. Nongma Yamatam Tiba Kininga Yimasakwe Togdo among the Toki. Togdo Topum the Labor Musingaduna, Magi the Matamating Pangmina Kanamatra Wahi of Power Pondona Kide. Kumayu and a lep to the Yang Dunlana Kivani. Karigumba Mayamatuki Maratagi, Mabu Mating Pangana with the song Top Piram Bayargadi, Igi Nungsikabi Siedo, I quim Yangi Marakta Switan Makilam Kigani. Igi Siedugi Mamini, Nila Haribasi, Masibu Aina and Wanda Muktoliban. Asuna Harpada Nila Nasu, Magi Masedu Secret Siman Supatare. Asuna Haibuga, Sikrabi Razaramgi Masegi Poto, Pilaming Bequedu Hallay. Mapana Makata Rai, Kariguma Pamada toning the van, Nata Shada Batogoma talk and Kalu. Matamadu Nangin and Acta Mama, Mati Papasu later and Kalu. Adu Ergadin Karitawani. Nilana Taunagalu and Kumai, Kumai and Dunlaiba, Madinat Hidden set Pakadung the Toroi, Awavatar were me to give a ting pang and give them to show the in Honagani. Mapana, good, Aduninan. Aduganang Kangadavadi, Awavatar Misagado, Aiga Kanga Chanabami, Oigera Oira Madugi Darkatade. Oyening the Batoning the Batogo Putol of the Arambato Bamu to give my Lepagolena, Awavatar were to give a ting pang and give them to Honagada. Matamadu the Kaktani, pretty Malems like when a Popagimahian Bahabu Oigadoribasi. Magi Wapams the Nilanasu, Shoiden Kipak Toxaki Papa Hydrocumli. Assume Utpagolena, Flamsy title Oriba, Blast, I see Tadur Songtori. Matangi Sindana, say he Taramanga who Krabamatungi Wari the Mugla. Jose local MLA Mulay. Mana Hallo Binupim the Cold Odun Hari, Ima, Mapam stable Unana Bagidam Imana Queen I don't let me high. I unava Pangana such a pause in a candy. Hosik the Ayum the Halakari Hibini when Ima Hecta Hibi. Alice Hari, Ibungo, I Puro Ibunaric short Tauraga Yam one Honaduna, Sikiana Tunkachaduna Hingol Machetamac Javani. Hosiki Puro Ibadula Kidre. Mana shading the Hirami, Madugi Hingol Macheta do yon Tolaga, Ichanupilu home with the Sanga the Bokorsa sing a duki the scene of Haydn. The Wudu secret of Matung the Shundaram Haribadaku Kangu to give me Yoshina, Namtaki, but Siasang Shamzilaga, Lamadu Makwagini Hygiene Beer. Aduga Makwena in Wanda Aki Pangla Wapam Swahili, Nasinumidang, Hingola to get a sing, but Siasang Puruga Makwagi Manaka the one. Karigumalak the Vatara, the Igi Chanupibu Hatkani Hari. Maramadona sang but Siasang Sipu to Makwagi Manaka Hosik Jaddi. Aduna Bungo in and Wanda hiding body, Makway sing a Duguari Sabiraga, Mutang Temzin Bayabra Hibu Yambi. Karigumba in a police the Talu Butarabasu, Makwini Sanupi, Matakta Karikari Biraka, Kibadagi, police the Supa, Muta in a Pidrovani. MLS na, Ima, Adongi Awado in a Subhaptazari. Tobudu Madugi Sundaram Haribamioi, Amadi Magi gangster Kangusing to the Adukipatic Tamtiva Sativa Mioshing Actani. Kanagumba Topa Mioshing or Nagadi, Ainasu, Waris Handragayana Purapangam Gadabani. Aduwa in Ima the hygienic body, a sing but say sanction to Pira Matungadi, Karimata Kudong Tiba Tohaloi Harakibanatro Sundaramna. Aduna di yet na Karimata Tauranu, say sanction to Mangon Sinatokro, Aduga Nungai Santiuna Labiroima. As on the MLS na Harry Wapam Sitarga, Alnupisi Mamitaki Mapita and Kapagloin and Pon Sitamcre. Tobudu Matangs the Plummy Wakwing Wapam di, MLA or Ibunupas di, Shundarum Gimisang the Lepami Wermle. Magi Manakta Lady Bamio is the man, Noctuna Hari, Shundaram the Ding on the Harry Bani, Masigi Hiramasi Ashinova Porana Vidamaktan the Hona view, Adoragadi 10 Parsian commission and on the Pini Harikibani. Adubo Alnupis na di Kang the Vanina on the cold Tauraga Shundaram the Hine and Bagi Wapam Hirali was. On top Punupini the go, Mashar no Makoyam Kanakana nobly. Alnupis di Tamoy the Nimbakai Bulan and Basto Hungana Sally. Aduga Aliski Mamangi Sida, Leshabi Mapamdun Lady Subapami. Nasaimakai Alice and Angari Wapam sing si mana di Loina Tahorabani. Jose Alnupisi Magi Pantum Yoduna, Bastagi Kumtare. Mana Hosik Sanchili was Sundaram Hariba gangster Nupado Yumden. Magi Mapuro even a lady and Mahing Gol Masita to get a sing by Sanction Pudum of the Lagivani. Jose saying a siput Hokuna Sundaram the Cusinare. CSC would loge head on Hector work out in a Kanagum Puki with Macol die. Adugadi Makoy gang member of the Tushilatuna, Lady with Table is Puntik take no Kaire.
ꯃꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯅꯈ꯭ꯔꯦ ꯁꯨꯟꯗꯔꯝꯅ ꯁꯥꯎꯟ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗ ꯈꯨꯠ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯛꯎ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯏ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤ ꯂꯦꯞꯇꯨꯅ ꯂꯩ ꯇꯧꯕꯇꯕꯨ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯄꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯍꯧꯗꯦꯕ꯭ꯔꯣ ꯃꯁꯤꯗꯒꯤ ꯁꯨꯟꯗꯔꯝꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯗ ꯑꯦ ꯅꯪꯕꯨ ꯀꯅꯥꯅ ꯐꯨꯔꯛꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯈꯨꯠ ꯊꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯒꯤ ꯃꯄꯥꯗ ꯇꯥꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯀꯔꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨꯒꯗꯤ ꯃꯥꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯨꯅ ꯈꯨꯠ ꯊꯥꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯆꯔꯝꯗ ꯊꯤꯜꯂ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯗꯨ ꯎꯄꯨꯗ ꯌꯩꯁꯤꯜꯂ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯃꯁꯤ ꯎꯕꯗ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯁꯨꯟꯗꯔꯝ ꯑꯁꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯌꯥꯜꯂꯝꯂꯤꯕ ꯐꯤꯁꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤ ꯃꯃꯥꯏꯗ ꯀꯥꯎꯕꯗ ꯁꯤꯠꯇꯨꯅ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈ꯭ꯔꯦ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠꯊꯥ ꯑꯃ ꯊꯥꯕ ꯐꯪꯗꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥꯁꯤꯡꯁꯨ ꯃꯥꯅ ꯊꯤꯟꯕ ꯂꯦꯞꯇꯦ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯠꯁꯤꯡ ꯑꯁꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯥꯅ ꯃꯤ ꯐꯨꯔꯤꯕ ꯃꯇꯧꯁꯤ ꯎꯔꯒ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯨꯟꯗꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯁꯨ ꯃꯉꯣꯟꯗ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯨꯠꯊꯥ ꯑꯃ ꯊꯥꯕ ꯐꯪꯗꯦ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨꯁꯨ ꯐꯨꯊꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯌꯣꯁꯨꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯌꯣꯁꯨꯛ ꯑꯁꯤꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯐꯨꯖꯤꯜꯍꯜꯂꯦ ꯁꯨꯟꯗꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯀꯁꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯅꯣꯠꯇꯨꯅ ꯊꯤꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕꯗꯒꯤ ꯃꯥ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯅꯨꯄꯤꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯣꯂꯥꯔꯗ ꯄꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯐꯨꯕ ꯂꯦꯞꯄꯤꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅ ꯁꯨꯝ ꯃꯥꯕꯨ ꯐꯨꯒꯦ ꯇꯧꯔꯝꯂꯤꯕꯁꯤ ꯇꯣꯛꯂꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯒꯤ ꯍꯤꯡꯒꯣꯜꯒꯤ ꯅꯪꯅ ꯅꯝꯊꯥꯛꯇ ꯁꯦꯝꯈꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯃꯁꯤꯗꯒꯤ ꯁꯨꯟꯗꯔꯝꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯆꯦ ꯆꯥꯡ ꯄꯤꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯍꯤꯡꯒꯣꯜꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯆꯦ ꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯃꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯦ ꯅꯨꯄꯤꯁꯤꯅ ꯆꯦꯁꯤꯡ ꯑꯁꯤ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯍꯟꯈꯣ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯟꯗꯔꯝꯅꯁꯨ ꯃꯥꯒꯤ ꯃꯤꯗ ꯍꯥꯏꯕꯗꯒꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯆꯦ ꯆꯥꯡꯁꯤꯡ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯅꯤꯡꯁꯤꯡꯉꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯟꯗꯔꯝꯒꯤ ꯃꯃꯥꯏꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤꯅ ꯑꯍꯜ ꯑꯁꯤꯗ ꯍꯥꯏꯔꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝ ꯌꯨꯝꯗ ꯍꯟꯕꯤꯕ ꯌꯥꯔꯅꯤ ꯃꯇꯨꯡꯗꯗꯤ ꯃꯁꯤꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯏꯃꯥꯗ ꯑꯋꯥꯕ ꯑꯃꯠꯇ ꯄꯤꯔꯔꯣꯏ ꯑꯍꯜ ꯑꯁꯤꯅ ꯍꯪꯂꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯕꯔꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤꯁꯤꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯐꯤ ꯂꯦꯡꯕꯥꯟꯗ ꯌꯥꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯊꯃꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯎꯔꯤꯕꯤ ꯐꯨꯅꯕ ꯍꯩꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯐꯤꯂꯝꯁꯤ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕꯤ ꯅꯤꯂꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯥꯔꯊꯤꯀꯦꯌꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯒꯁꯤ ꯁꯣꯁꯤꯌꯦꯜ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁ ꯑꯃꯅꯤ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤ ꯑꯃꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈꯤꯕꯒꯤ ꯃꯔꯝꯗꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃ ꯂꯩ ꯃꯁꯤꯗ ꯍꯥꯏꯔꯤꯕꯅ ꯁꯥꯗꯨꯔꯤ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄꯗꯒꯤ ꯐꯦꯛꯇꯔꯤꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤ 93ꯒꯤ ꯊꯋꯥꯏ ꯃꯥꯡꯂꯦ ꯑꯗꯨꯒ ꯄꯥꯎ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯩꯕꯗ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯊꯣꯛꯈꯤꯕ ꯃꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯀꯥꯔꯊꯤꯀꯦꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯔꯇꯤꯀꯜ ꯑꯃꯁꯨ ꯏꯔꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯏꯕꯗꯒꯤ ꯅꯠꯇꯦ ꯇꯧꯒꯦ ꯌꯥꯎꯅ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯁꯥꯊꯤꯅ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯀꯦꯃꯤꯀꯦꯜ ꯐꯦꯛꯇꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯣꯜ ꯃꯥꯏꯅꯤꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯝꯄꯅꯤ ꯑꯃꯅ ꯂꯤꯁꯇ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯩꯈꯣꯏꯅ ꯇꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯦꯛꯁꯇꯥꯁ ꯃꯤꯅꯔꯦꯜꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯍꯥꯏꯅ ꯀꯧꯏ ꯍꯟꯗꯛꯀꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯆꯍꯤ 5 ꯑꯁꯤꯗ ꯃꯨꯝꯕꯥꯏꯒꯤ ꯍꯦꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡꯗ ꯇꯦꯛꯁꯇꯥꯁ ꯃꯤꯅꯔꯦꯜꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯂꯣꯏꯅ ꯆꯦꯟꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯝꯃꯤ ꯑꯗꯨꯅꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯦꯆꯔꯒꯤ ꯑꯣꯏꯅ ꯊꯣꯛꯄ ꯑꯃꯠꯇ ꯅꯠꯇꯦ ꯇꯦꯛꯁꯇꯥꯁ ꯃꯤꯅꯔꯦꯜꯁ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯅ ꯊꯑꯣꯏꯅ ꯆꯠꯊꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯏ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝꯁꯤꯡ ꯌꯦꯡꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯒ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯔꯤ ꯁꯥꯊꯤꯅ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ प्रजाꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯅ ꯁꯥꯏꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯦꯛꯁꯇꯥꯁ ꯃꯤꯅꯔꯦꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯂꯦ ꯑꯁꯨꯝ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯃꯅ ꯍꯤꯡꯒꯣꯜꯒꯤ ꯄꯇꯥꯁꯤꯡꯁꯤꯗ ꯈꯨꯠꯄꯤꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯇꯧꯕꯇꯕꯨ ꯃꯇꯥꯡꯁꯤꯗ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏꯅ ꯁꯥꯏꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯁꯤꯡ ꯑꯁꯤ ꯀꯛꯊꯠꯂꯕ ꯈꯨꯠ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯅꯥꯀꯜꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯁꯤꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯀꯛꯇꯨꯅ ꯃꯁꯥꯅ ꯌꯥꯅ ꯍꯤꯡꯒꯣꯜ ꯌꯣꯟꯖꯔꯦ ꯍꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯒꯣꯜ ꯄꯇꯥꯁꯤꯡꯁꯤꯗ ꯈꯨꯠꯄꯤꯅ ꯁꯥꯏꯟ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯐꯨꯝꯖꯤꯟꯗꯨꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤ
ꯑꯇꯣꯞꯄ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯥꯃꯨꯁꯤꯡ ꯁꯤꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯨ ꯂꯩ ꯄꯥꯎ ꯄꯥꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯁꯥꯃꯨꯁꯤꯡꯁꯤꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯈꯪꯅꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯔꯊꯤꯀꯦꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯂꯩ ꯃꯥꯅ ꯑꯥꯔꯇꯤꯀꯜꯁꯤꯗ ꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕꯁꯦ ꯁꯨꯞꯅꯒꯤ ꯃꯤ ꯑꯃꯈꯛꯇꯅꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯕꯔꯨꯟ ꯗꯌꯥꯂꯟ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯕꯔꯨꯟ ꯗꯌꯥꯂꯟ ꯍꯥꯏꯔꯤꯕ ꯃꯤꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩ ꯃꯍꯥꯛꯁꯤ ꯇꯦꯛꯁꯇꯥꯁ ꯃꯤꯅꯔꯦꯜꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯃꯄꯨꯅꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥ ꯂꯥꯛꯂꯤ ꯀꯥꯔꯊꯤꯀꯦꯌꯟꯅ ꯃꯈꯥ ꯇꯥꯔꯤ ꯕꯔꯨꯟ ꯗꯌꯥꯂꯟ ꯍꯥꯏꯔꯤꯕꯁꯤꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯇꯥꯔꯒꯦꯠ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯑꯃꯨꯛ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯃꯤꯡ ꯂꯩꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯄꯨꯜꯂꯔꯦ ꯃꯤꯇꯤꯡ ꯃꯐꯝꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯣꯟ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯁꯤꯒꯤ ꯕ꯭ꯂꯦꯛ ꯑꯣꯄꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯅꯔꯦꯜ ꯃꯈꯜ ꯑꯁꯤꯅ ꯌꯥꯝꯅ ꯇꯥꯡꯕ ꯍꯦꯜꯂꯤ ꯋꯥꯔꯜ ꯃꯥꯔꯀꯦꯠꯇ ꯃꯁꯤꯒꯤ ꯃꯤꯅꯔꯦꯜ ꯃꯈꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯃꯥꯟ ꯋꯥꯡꯉꯤ ꯗꯣꯡꯒ꯭ꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯤꯠ 500 ꯂꯨꯊꯕ ꯃꯐꯝꯗ ꯃꯁꯤꯒꯤ ꯕ꯭ꯂꯦꯛ ꯑꯣꯄꯜ ꯍꯥꯏꯔꯤꯕ ꯃꯤꯅꯔꯦꯜ ꯃꯈꯜ ꯑꯁꯤ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯆꯔ ꯇꯤꯝꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯂꯧꯊꯣꯛꯄ ꯉꯝꯂꯕꯗꯤ ꯀ꯭ꯔꯣꯔ 60,000 ꯔꯣꯝꯒꯤ ꯁꯦꯟꯗꯣꯡ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯍꯣꯠꯇꯨꯅ ꯈꯪꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯁꯤꯗꯤ ꯉꯛꯅꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯔꯊꯤꯀꯦꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯂꯩ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯑꯁꯤꯗ ꯏꯔꯤ ꯗꯣꯡꯒ꯭ꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯝ 4,000 ꯂꯣꯝꯅ ꯈꯨꯟꯗꯥꯖꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ प्रजाꯁꯤꯡ ꯑꯁꯤꯅ ꯂꯧꯎ ꯁꯤꯡꯎ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯖꯪꯒꯜ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯗꯨꯅ ꯂꯥꯠꯅꯔꯤꯕ प्रजाꯁꯤꯡꯅꯤ ꯕꯔꯨꯟ ꯗꯌꯥꯂꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯔꯤꯁꯔꯆ ꯇꯤꯝ ꯊꯥꯗꯣꯛꯇꯨꯅ ꯗꯣꯡꯒ꯭ꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯍꯦꯛ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯆꯍꯤ 5 ꯔꯣꯝꯁꯤꯗ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯇꯥꯡꯂꯕ ꯃꯤꯅꯔꯦꯜ ꯃꯈꯜ ꯑꯃ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯄꯗꯒꯤ ꯑꯆꯨꯝꯕꯁꯦ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯤꯅꯔꯦꯜ ꯃꯈꯜ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠꯗ ꯄꯔꯃꯤꯁꯟ ꯂꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯄꯔꯃꯤꯁꯟ ꯂꯧꯔꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ 2 ꯑꯃꯒ ꯃꯥꯌꯣꯛꯅꯒꯗꯕ ꯂꯩ ꯑꯍꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯤꯡ ꯑꯁꯤꯗ ꯐꯤꯠ 1,500 ꯗ꯭ꯔꯤꯜ ꯇꯧꯗꯨꯅ ꯍꯨꯠꯂꯨꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯗꯤ ꯚꯥꯏꯕ꯭ꯔꯦꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯣꯡꯒ꯭ꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯄꯨꯝꯕ ꯃꯁꯤꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗꯁꯤꯅ ꯂꯣꯏꯅ ꯅꯟꯁꯤꯟꯈꯤꯕꯗꯒꯤ ꯋꯥꯠꯂꯕꯗ ꯃꯤꯑꯣꯏ 1,300 ꯂꯣꯝ ꯁꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯩꯈꯣꯏꯗ ꯄꯔꯃꯤꯁꯟ ꯁꯤ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯅ ꯀꯥꯔꯊꯤꯀꯦꯌꯟ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯅ ꯍꯦꯛ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯪꯂꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯕꯨ ꯍꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯆꯥꯎꯅ ꯃꯥꯡꯖꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨꯁꯨ ꯈꯪꯖꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯄꯁꯤꯗ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯖꯥꯔꯥꯝꯒꯤ ꯌꯨꯝꯗ ꯂꯩ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯂꯥ ꯑꯁꯤ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯐꯪꯗꯨꯅ ꯉꯁꯤꯗꯒꯤ ꯊꯕꯛ ꯀꯥꯕ ꯍꯧꯒꯗꯧꯔꯤꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯇꯦꯛꯁꯤ ꯑꯃ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯂꯩꯔꯝꯂꯤꯕ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯁꯤꯗ ꯈꯨꯠꯁꯤꯟꯅꯔꯦ ꯔꯥꯀꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯧꯊꯣꯔꯛꯇꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯪꯍꯜꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯔꯥꯀꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯤꯂꯥꯗ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯥꯛꯄꯤꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛꯁꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯅꯧꯅ ꯍꯥꯡꯗꯣꯛꯆꯔꯤꯕ ꯐꯥꯔꯃꯥꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯄꯥꯒꯤ ꯀꯔꯥꯇꯦ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯤꯗ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯔꯥꯇꯦ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯑꯉꯥꯡ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯂꯥꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅ ꯑꯣꯐꯤꯁ ꯆꯠꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅ ꯑꯉꯥꯡꯁꯤꯡ ꯀꯔꯥꯇꯦ ꯇꯝꯕꯤꯕ ꯌꯥꯎꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯃꯥꯒꯤ ꯑꯪꯀꯜ ꯏꯂꯥꯡꯒꯣꯅ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕꯁꯤꯗ ꯌꯥꯎꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯀꯔꯥꯇꯦ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯂꯩꯔꯤꯕ ꯕꯥꯊꯔꯨꯝ ꯇꯣꯏꯂꯦꯠ ꯑꯁꯤ ꯀꯣꯟꯅꯔꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯥꯔꯥꯝꯅ ꯑꯅꯧꯕ ꯕꯥꯊꯔꯨꯝ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯀꯣꯝ ꯑꯃ ꯇꯧꯍꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯎꯠꯂꯛꯏ ꯃꯐꯝꯁꯤꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯔꯨꯅꯥꯒꯤꯔꯤ ꯀꯧꯏ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯥ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯨꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯐꯥꯗꯅ ꯊꯝꯂꯤ ꯃꯁꯤ ꯀꯝꯗꯧꯁꯤꯒꯦ ꯃꯁꯤꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯆꯩ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯗ ꯇꯥꯟ ꯆꯥꯟꯅꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯝꯖꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯂꯨꯕꯁꯤꯗ ꯃꯥꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯈꯜꯂꯨꯕꯗꯒꯤ ꯏꯁꯥ ꯄꯨꯝꯕ ꯅꯤꯛꯄ ꯐꯥꯎꯖꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯕꯁꯨ ꯉꯝꯂꯤꯅꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯥꯝꯕꯣꯝ ꯑꯁꯤꯗ ꯆꯩꯅ ꯍꯟꯖꯤꯟ ꯀꯟꯊꯗꯨꯅ ꯐꯨꯔꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯇꯨꯡꯗ ꯇꯧꯖꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯀꯟꯊꯤꯒ ꯂꯣꯏꯅꯅ ꯍꯟ ꯂꯩꯇꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯤꯟꯕ ꯂꯦꯞꯇꯦ
ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯔꯨꯅꯥꯒꯤꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯨꯝꯕ ꯆꯠꯄ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯎꯠꯂꯛꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯣꯕꯤ ꯀꯧꯏ ꯃꯥꯅ ꯆꯥꯔꯝꯂꯤꯕ ꯆꯥꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯎꯕ ꯂꯣꯏꯅꯅ ꯑꯣꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯟꯁꯥꯡꯁꯤꯗ ꯊꯨꯝ ꯑꯃꯇ ꯍꯥꯞꯇꯕ꯭ꯔꯥ ꯆꯥꯛꯁꯪꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯏ ꯅꯅꯥꯛꯇ ꯊꯨꯝ ꯊꯝꯂꯤꯕꯗꯣ ꯅꯁꯥꯅ ꯍꯥꯞꯂꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯇꯣꯕꯤꯅ ꯁꯥꯎꯅ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯂꯥꯎꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯑꯗꯨꯒ ꯇꯣꯕꯤꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯑꯩꯅ ꯂꯥꯎꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯠꯖꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯥꯈꯤꯔꯝꯃꯤ ꯅꯨꯄꯤꯁꯤꯅ ꯄꯨꯔꯛꯂꯤꯕ ꯍꯋꯥꯏꯁꯤꯡ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯆꯥꯏꯅ ꯇꯥꯔꯦ ꯅꯨꯄꯤꯁꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯐꯨꯕ ꯈꯛꯇ ꯅꯠꯇꯦ ꯑꯩꯕꯨ ꯍꯥꯠꯇꯣꯛꯎ ꯇꯣꯕꯤꯅ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯪ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯀꯤꯗ꯭ꯔꯦꯅꯦ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯨꯕꯗꯒꯤ ꯖꯦꯜꯗ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯃꯥ ꯏꯆꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯈꯤꯕꯅꯤ ꯌꯨꯝ ꯆꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯈꯥꯛꯆꯔꯝꯕ ꯄꯩꯁꯥ ꯈꯔꯗꯨꯁꯨ ꯅꯪ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯒ ꯑꯦꯟꯁꯥꯡꯗ ꯊꯨꯝ ꯅꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯂꯣꯏꯅꯅ ꯑꯩꯕꯨꯁꯨ ꯐꯨꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯀꯥ ꯚꯔꯥꯁꯨ ꯊꯥ 6 ꯍꯦꯟꯅ ꯄꯤꯔꯛꯇ꯭ꯔꯕꯅꯤ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯗꯨꯕꯨ ꯀꯥꯁꯤꯒꯤ ꯚꯔꯥ ꯐꯥꯎꯕ ꯄꯤꯕ ꯉꯝꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗꯒꯤ ꯇꯣꯕꯤꯁꯤ ꯈꯪꯖꯥꯎ ꯁꯥꯡꯅ ꯇꯨꯃꯤꯟ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯐꯔꯦꯅꯦ ꯑꯩꯕꯨꯗꯤ ꯇꯨꯃꯤꯟ ꯂꯩꯔꯒꯦ ꯍꯌꯦꯡ ꯌꯨꯝꯕꯨꯗꯨꯅ ꯂꯥꯛꯂꯒ ꯚꯔꯥ ꯍꯥꯏꯔꯛꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯤꯒꯅꯤ ꯃꯈꯣꯏꯒꯤ ꯚꯔꯥꯗꯨ ꯄꯤꯊꯣꯛꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯇꯧꯗꯨ ꯎꯠꯂꯨ ꯅꯨꯄꯤ ꯉꯥꯡ ꯊꯥꯛꯅꯅꯕꯒꯤ ꯅꯇꯤꯛꯇꯤ ꯅꯪꯉꯣꯟꯗ ꯌꯥꯎꯗꯦ ꯑꯗꯨꯒ ꯏꯟꯁꯥꯡꯗ ꯊꯨꯝ ꯊꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯅꯨꯄꯤꯗꯨ ꯐꯨꯗꯨꯅ ꯅꯨꯄꯥ ꯊꯣꯛꯄꯒꯤ ꯃꯇꯧꯗꯤ ꯎꯠꯄꯁꯨ ꯁꯥꯔꯤ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯁꯨꯡꯎ ꯍꯦꯛ ꯎꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯊꯨꯏ ꯍꯥꯏꯗꯨꯅ ꯇꯤꯟꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯇꯣꯕꯤꯁꯤ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯆꯥꯛꯁꯤ ꯀꯧꯈꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯍꯋꯥꯏꯁꯤꯡꯁꯤꯕꯨ ꯈꯨꯟꯒꯠꯂꯤ ꯍꯧꯖꯤꯛ ꯇꯣꯕꯤꯁꯤ ꯆꯨꯔꯨꯞ ꯑꯃ ꯊꯛꯇꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯗꯨꯅ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯒꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯤꯄꯥꯀꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯦꯡꯁꯇꯔ ꯇꯤꯝꯗ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯀꯝꯗꯧꯔꯦ ꯃꯃꯥꯟꯅꯕꯁꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯕꯨ ꯄꯨꯗꯨꯅ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯛꯈ꯭ꯔꯕꯅꯤ ꯅꯪꯅꯕꯨ ꯁꯪꯂꯗꯤ ꯏꯕꯥꯅꯤ ꯍꯦꯛꯇ ꯆꯠꯂꯨꯁꯤ ꯌꯥꯏ ꯃꯁꯤꯗꯒꯤ ꯇꯣꯕꯤꯁꯤ ꯀ꯭ꯔꯤꯄꯥꯀꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯂꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤꯗ ꯎꯠꯂꯛꯏ ꯔꯥꯀꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯤꯂꯥ ꯉꯁꯤꯗꯒꯤꯗꯤ ꯑꯥꯗ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯣꯏꯅ ꯅꯪꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯃꯣ ꯅꯤꯂꯥꯅ ꯉꯛꯇꯨꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯗ ꯀꯔꯤ ꯀꯥꯏꯕ ꯌꯥꯎꯔꯕꯅꯣ ꯔꯥꯀꯦꯁꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔꯅ ꯅꯪꯕꯨ ꯑꯇꯣꯞꯄ ꯁꯤꯁꯇꯦꯝ ꯑꯃꯗ ꯍꯣꯡꯗꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯅꯤꯂꯥ ꯑꯁꯤ ꯑꯇꯣꯞꯄ ꯁꯤꯁꯇꯦꯝ ꯑꯃ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯏ ꯀꯥꯖꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯤꯁꯇꯦꯝꯅꯤ ꯃꯥꯅ ꯄꯥꯏꯒꯗꯧꯔꯤꯕꯁꯤ ꯔꯥꯀꯦꯁꯅ ꯀꯥꯖꯜꯗ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯤꯂꯥꯅ ꯄꯥꯏꯔꯝꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯃꯨꯛ ꯄꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯀꯥꯖꯜꯅ ꯌꯥꯝꯅ ꯑꯉꯛꯄ ꯃꯇꯧꯗ ꯅꯤꯂꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯧꯁꯤꯗ ꯅꯤꯂꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯕꯅꯤ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯃꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯤꯗꯔꯅ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯂꯒ ꯅꯤꯂꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯁꯤꯕꯨ ꯅꯤꯂꯥꯅꯁꯨ ꯎꯕꯗꯒꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯔꯨꯟ ꯗꯌꯥꯂꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤꯗꯃꯛꯇ ꯄꯥꯔꯃꯤꯁꯟ ꯄꯤꯕꯤꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯄꯥꯔꯃꯤꯁꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯀꯌꯥ ꯑꯃ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯀꯅꯤ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯋꯥ ꯂꯥꯎꯅꯗꯕꯤꯗ ꯇꯨꯃꯤꯟꯅ ꯇꯧꯅꯕꯅ ꯐꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯅꯈꯣꯏꯅ ꯗ꯭ꯔꯤꯜ ꯍꯨꯠꯀꯗꯧꯔꯤꯕꯁꯨ ꯐꯤꯠ ꯀꯌꯥ ꯂꯨꯊꯅꯅꯣ ꯕꯔꯨꯟꯅ ꯐꯤꯠ 1,500 ꯔꯣꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯐꯤꯠ 3 ꯐꯥꯎꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇꯅ ꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯅ ꯄꯥꯔꯃꯤꯁꯟ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯐꯔꯦ ꯐꯤꯠ 3 ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯌꯥꯕ ꯄꯤꯔꯒꯦ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥꯝ ꯂꯨꯊꯅ ꯍꯨꯠꯀꯦꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏꯒꯤ ꯄꯥꯝꯂꯤ ꯃꯈꯩ ꯍꯨꯠꯆꯧ ꯀꯔꯤꯒꯨꯝꯕ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯈꯨꯡꯒꯪ ꯑꯗꯨ ꯃꯥꯡ ꯇꯥꯛꯄ ꯇꯥꯔꯕꯁꯨ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯅ ꯃꯥꯡꯕꯅꯤ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯅꯈꯣꯏ ꯀꯝꯄꯅꯤꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯔꯃꯤꯁꯟ ꯄꯤꯗꯨꯅ ꯆꯦꯗ ꯁꯥꯏꯟ ꯇꯧꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯐꯨꯠ 3 ꯈꯛꯇꯅꯤ ꯑꯔꯣꯟꯕ ꯃꯑꯣꯡꯗ ꯅꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯨꯠꯊꯖꯒꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯁꯦꯟꯗꯣꯡꯗꯨꯕꯨ ꯀꯌꯥꯅꯤ ꯍꯥꯏꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀ꯭ꯔꯣꯔ 100,000 ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯁꯦꯟꯐꯝꯁꯤ ꯇꯥꯕꯗ ꯃꯤꯅꯤꯁꯇꯔꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯟꯐꯝ ꯑꯗꯨꯒꯤ 15% ꯍꯥꯏꯕꯗꯤ ꯀ꯭ꯔꯣꯔ 1,000,000 ꯑꯩꯒꯤ ꯇ꯭ꯔꯁꯀꯤ ꯑꯦꯀꯥꯎꯟꯗ ꯋꯥꯏꯠ ꯃꯅꯤ ꯑꯣꯏꯅ ꯀꯥꯞꯂꯛꯀꯗꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅꯕ ꯁꯦꯟꯐꯝꯁꯤ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯁꯤꯗ ꯕꯔꯨꯟꯁꯨ ꯈꯔ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤ 1,300 ꯂꯣꯝꯒꯤ ꯊꯋꯥꯏ ꯌꯣꯟꯊꯣꯛꯂꯤꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯣꯔ 1,000,000 ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯕꯨ ꯌꯥꯝꯃꯟꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯑꯁꯤ ꯗꯁꯥ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯁꯦꯟꯐꯝ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯀ꯭ꯔꯣꯔ 1,000,000 ꯍꯥꯏꯔꯤꯕꯁꯦ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯕꯔꯨꯟ ꯑꯁꯤ ꯋꯥ ꯃꯆꯤꯠ ꯑꯃꯇ ꯉꯥꯡꯗꯅ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯦꯞꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯕ ꯒꯤꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯀꯧꯔꯛꯎ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯒꯤꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯕꯔꯨꯟꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯀꯌꯥ ꯂꯩ ꯍꯥꯏꯕꯗꯨ ꯑꯝꯇ ꯌꯦꯡꯉꯨ ꯒꯤꯔꯤꯁꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯣꯔ 763 ꯂꯩꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯕꯔꯨꯟꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯁꯤꯌꯥꯔ ꯈꯨꯗꯤꯡꯃꯛ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯃꯅꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯣ ꯃꯁꯤ ꯃꯇꯨꯡꯗ ꯕꯔꯨꯟꯅ ꯃꯥꯒꯤ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯛ ꯑꯕ꯭ꯔꯥꯍꯝ ꯀꯧꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ
ꯍꯧꯖꯤꯛ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯥꯗ ꯐꯥꯏꯠꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯆꯩꯁꯤꯡ ꯂꯩꯔꯤꯕꯁꯤ ꯎꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯩꯕ ꯍꯥꯏꯕꯗꯤ ꯐꯨꯅꯕ ꯍꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯕꯔꯨꯟꯅ ꯍꯥꯏꯔꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,000,000ꯒꯤ ꯁꯦꯟꯐꯝ ꯃꯤꯅꯤꯁꯇꯔꯒꯤ ꯇ꯭ꯔꯁ ꯑꯦꯀꯥꯎꯟꯗ ꯊꯥꯒꯗꯕ ꯂꯩ ꯃꯥꯒ ꯑꯩꯒ ꯇꯧꯅꯔꯤꯕ ꯗꯤꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏꯕ ꯗꯤꯜ ꯑꯃꯅꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯕ꯭ꯔꯥꯍꯝꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯅꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯔꯨꯟꯅ ꯀ꯭ꯔꯤꯄꯥꯀꯔꯟ ꯍꯥꯏꯔꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯕꯔꯨꯟꯅ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯀꯗꯕ ꯂꯩ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯁꯤꯡꯗ ꯃꯥꯕꯨ ꯍꯥꯠꯍꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯍꯥꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯤ ꯃꯍꯥꯛ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁ ꯑꯃꯅꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯀꯥꯔꯊꯤꯀꯦꯌꯟ ꯀꯧꯕꯅꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯅ ꯊꯥꯔꯛꯂꯒꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯨꯝꯅꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯀꯥꯔꯊꯤꯀꯦꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯧꯊꯔꯛꯂꯦ ꯊꯕꯛ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯎꯅꯨꯄꯥꯗ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯥꯔꯊꯤꯀꯦꯌꯟ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯁꯤꯡ ꯄꯨꯗꯨꯅ ꯁꯤꯕꯥꯁꯤ ꯃꯥꯒꯤ ꯒꯦꯡꯁꯇꯔ ꯇꯤꯝꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯥꯔꯊꯤꯀꯦꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯃꯥꯒꯤ ꯕꯥꯔꯊꯗꯦꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯣꯏꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯒꯦꯡꯁꯇꯔ ꯇꯤꯝ ꯑꯁꯤ ꯂꯩ ꯃꯈꯣꯏ ꯃꯥꯡꯗ ꯆꯥꯎꯔꯕ ꯀꯟꯇꯦꯅꯔ ꯇ꯭ꯔꯛ ꯑꯃ ꯊꯧꯖꯤꯜꯂꯛꯂꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯀꯟꯇꯦꯅꯔꯁꯤꯗꯒꯤ ꯄꯩꯁꯥꯁꯤꯡꯒꯤ ꯕꯟꯗꯜꯁꯤꯡꯁꯤ ꯂꯧꯊꯣꯛꯂꯒ ꯇꯦꯡꯀꯔ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯕ꯭ꯔꯥꯍꯝꯅ ꯃꯥꯒꯤ ꯇꯤꯝꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯈ꯭ꯔꯣ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯣꯛꯄ ꯊꯦꯡꯅꯔꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯦꯡꯀꯔ ꯒꯥꯔꯤꯁꯨ ꯃꯥꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯥꯔꯊꯤꯀꯦꯌꯟꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯁꯤꯗ ꯎꯠꯂꯛꯏ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯕꯥꯔꯊꯗꯦꯒꯤꯗꯃꯛꯇ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯂꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯅꯤ ꯃꯁꯤꯗꯒꯤ ꯃꯄꯥꯟ ꯅꯣꯛꯇꯨꯅ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯆꯧꯕ ꯀꯦꯛ ꯑꯃ ꯂꯩꯔꯒ ꯄꯨꯈ꯭ꯔꯁꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯤꯕꯥꯒꯤ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤ ꯀꯥꯔꯊꯤꯀꯦꯌꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯐꯦꯟꯁꯤꯡ ꯀꯥꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯀꯥꯔꯊꯤꯀꯦꯌꯟꯒꯤ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯦ ꯒꯦꯡꯁꯇꯔ ꯑꯃꯒꯤ ꯃꯈꯨꯠ ꯑꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯃꯤ ꯍꯥꯠꯇꯣꯛꯄ ꯍꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯀꯥꯔꯊꯤꯀꯦꯌꯟꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯒꯤ ꯈꯣꯡꯒꯨꯜ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯐꯃꯨꯡꯗ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯀꯞ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯤ ꯇꯥꯟꯖꯥꯁꯤꯗ ꯁꯤꯕꯥꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯒꯤ ꯊꯥꯡ ꯄꯥꯏꯕ ꯒꯦꯡꯁꯇꯔ ꯑꯃꯅ ꯀꯥꯔꯊꯤꯀꯦꯌꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯇꯩ ꯒꯦꯡꯁꯇꯔꯁꯤꯡꯁꯨ ꯀꯥꯔꯊꯤꯀꯦꯌꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯃꯇꯧꯁꯨꯝꯅ ꯇꯝꯊꯤꯔꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯀꯥꯔꯊꯤꯀꯦꯌꯟ ꯑꯃꯗꯤ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯁꯤꯕꯨꯁꯨ ꯊꯥꯡꯅ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯕ꯭ꯔꯥꯍꯝꯅ ꯄꯩꯁꯥ ꯉꯥꯛꯇ ꯌꯥꯎꯔꯕ ꯇꯦꯡꯀꯔ ꯒꯥꯔꯤꯁꯤ ꯑꯕ꯭ꯔꯥꯍꯝꯅ ꯃꯐꯝ ꯑꯃꯗ ꯊꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯡ ꯂꯣꯏꯅ ꯊꯤꯗꯣꯛꯍꯜꯂꯦ ꯃꯐꯝꯁꯤꯗꯒꯤ ꯂꯤꯗꯔ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯦ ꯀꯔꯤꯃꯠꯇ ꯑꯁꯣꯏꯕ ꯌꯥꯎꯗ꯭ꯔꯦ ꯆꯞ ꯆꯥꯅ ꯆꯨꯝꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯅ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯃ ꯄꯨꯊꯣꯛꯂꯒ ꯃꯥꯒꯤ ꯐꯣꯟꯁꯤꯅ ꯐꯣꯇꯣ ꯀꯥꯞꯂꯤ ꯑꯗꯨꯒ ꯐꯣꯇꯣ ꯑꯁꯤꯕꯨ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯑꯃꯨꯛ ꯊꯥꯈ꯭ꯔꯦ ꯃꯥꯅ ꯑꯕ꯭ꯔꯥꯍꯝꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯁꯤ ꯄꯨꯔꯒ ꯗꯨꯕꯥꯏꯗ ꯆꯠꯂꯨ ꯃꯐꯝꯗꯨꯗꯒꯤ ꯁꯤꯌꯥꯔ ꯁ꯭ꯇ꯭रीट नंबर 14 जस्तक बिला हाइन खंगनरिबा दुदा संगसिलगा नोट असिबु सिनगदबनी अदु अरगदी नखोइना हाइरिबा ट्रस्ट की अकाउंट अदुदा लुपा करोड़ लिसिंग अमगी सनफम असि व्हाइट मनी वना काबकनी अब्राहमना मखोइगा पाउ फाउननबगी दमकता कांटेक्ट डिटेल दिकदाई लीडर्स निकुमी आईडी मीडिएटर गा वारी सानब खक्तनी मेन डीलर ओइरिबदुगी अकाउंट दा ngasi पैसा सिंग यौखिगदबनी अदु मेन डीलर अदुगी कांटेक्ट नंबर दी कनामतना खंगदे नंगे हाइबुबु लुपा 100 चटपी नोट सि मखोइदा उटलबा मतमदता नखोइना हाइरिबा ट्रस्ट अकाउंट अदुदा व्हाइट मनी वना पैसा काबलकदब खक्तनी मुस्तगी अब्राहमना सु लुपा 100 चटपी नोट सु मुन्ने यंगलमगा मागी वालेट सेक्शन हापसिनख्रे नाकलमदना पुलिस स्टेशन मदु लै कृपाकरनगी गैंगस्टर कांगबु ओइबा मियोय खरा पुलिस स्टेशन से संगसिलगि अदुगा हाइरि ngasiदगी था तरुक की ममांगदा इखोइना सिंग कोथोक्तुना लेंगोय पेई हाइबगी मरालदा काठिकेन हारिबु नुपादना इखोइगी मथक्ता केस थांगतुना इखोइबु जेलदा थाजिनखिबनी मदुदा साउनिंगदुना इखोइना मागी मथक्ता लमन सिंगिंगबदगी मागी युमदा संगसिनदुना खना चैनबगी थौदोकसिंग थोकपदा काठिकेन मागी नुपी अमदि मागी पिकलिबि मचा नुपी सुयावना मखोइ अहुमक इखोइना लोइना हातोखरे कैदोंगदा इखोइना पुलिसतगी नाथोक्तुना सियनबा ngamlo हाइबसिसु खंगी मरमदुना इखोइना तौजखिबि इराल अदु याजबोइना सरेंडर तौननबगी दमक्ता स्टेशन सिदा संगजरलिबनी वफमसिदा हाबु पुलिस सिंगस्टिंग ngakpदा लोइख्रे मफमसिदा मीडिया रिपोर्टर क्यामसु थोमजिनर वाहंग हंगनबगी दमक्ता होनारि तबुदु मैमना खंगदबदी तौरिबु खुदिंगसे बरुण दयालन हारिबु नुपासिगी खुजिल थौरांग ngakतनी हाइबदी करिगुंबा सखंगदबसिंगना काठिकेनगी इमुंग मनुंग लोइना हातोकलमले हाइरगदी पुलिसना मिहातपसिंग फाननबगी दमक्ता कोइदि थिरकनी मतमदुदा सोइदनमकी बरुणगी प्रोजेक्ट सिंग मरी लेनै हाइबसि खंगकपु याय मरमदना मागी गैंगस्टर सिंगी मरक्तगी खरा थादोक्तुना लेंगोय कोलुबगी दमक्ता काठिकेन केस थांगतुना जेलदा थाजिलुबा मियोयसिंगना साउदुना मागी मथक्ता लमन सिंगकपदा इमुंग मनुंगी मियोयसिंग हातखिबनी हाइबा वाफमसि थोगन्नबगी दमक्ता फजरबा प्लान अमा माना तौरिबनी
asumna mihatpasing masana surrender tawrabanina case asisu mafam aswaida dum loisinkhiragani haibasi mana khangi mathang sindana numidangi matamsda nilana magi office tagi yum hananabagi damakta cap tongdun lakpa tanjasda makhoi office ki leader oribanu pasi yama thuna senthoroktuna nilagi manakta phamjilare asumna gari si thodun lakpana mamanga tonglibanu pasti magi yum mapa yodun kumthaure hojek maninga tongliban nila amadi makhoi office ki boss makhoi ni siwari mata sanadana tumina tongdun sali tanjasda boss asna ai thabakta join tawu thama pharama natra nangi thagi tolop tubu kyani haiba nilana lising kunthra ni sar haina khumi boss na sokna gi lising kunthra khakta adudi yamna wali na asum hairpaga nilagi thamoida magi boss asigi wakhalol sida chingnaba phawrale boss asina nang karimata pakhalunu nangbu thuna promotion phanganabagi damakta ina thawrang sing paikhalake mafam sida kana kana na thabak phajana tawbuno haibudu gi darkar leite aingonda kyam kana ba pibuno haibudu yenglaga mi adugi report na singba mathak thongbu singdam aina thagalibani maramadana aina highway aba sing adudi magi report sing mathak thongbu singda phajana thagat pigani maramadana misak adubu promotion yam thuna phangan baibu se ai khutta lei asumna haramnaga boss asina magi phaigel da khutna pairai tawribu sing se gari thoribu driver nu pasina su ure nilana panthadana hairai gari si matai amada khambibi yagadra uncle mustagi driver sina gari sina kalamada khamle aduga nilana thong se hangdokna bagi damakta tawi driver sina hairai madam mafam stigi matau karamna domna khongna satkadoribano numidangi matam su oire aduga lambi is the bus su amata sendawani musda nilana khumlai thong unlock tawgadoribasi aigi damakta natte masharmaga boss asigi makutta tap paiduni singchilaga mamai di ama kalvel thinjinre natondiki center liusienga boss shawni mudroire mana mukhut hanabgi damakta tawri aduga nilana magi khutisi ama laina phar matung leithektuna thudele chaina khol khangdu ma yama kangan lauri gari gi thong se hangdokna bagi damakta driver nu pass mana yama kanang ngi aduga driver nu pass na suma bu nungsidabadagi thong hangdokpagi mahutta khut lonchina dru phamlaga kumai yoni yengdon leikre magi charam thabak amadi mamai mam khangdamo khoi tap tangna phura mutungda nilagi khongna magi bakokte sapchil mutungda shit asida yama kanang kadu phujilali driver nu pass thamoida penbag loina nok phet tawdung yenglaga lai nilana harai hojikti thong se hangdok piro yarani mustigi driver nu pass na thong unlock tawkre nilana boss ki mamai ta khongpang kawbud mama panda pai thoktu na tai masi matung da gari si thongna nabagi dukta nilana hai driver sina harai aikoi gi rule gi matungina passenger amagi ayab yaugdana mabu mpham mum da thamlamnaga chatpa haibsi yade maramaduna sarasidi gi permission amatang dilauki masi haradana mana kaurga hangli sar adom gari da karak kadoribra natraga lehurage haibra mustigi boss asina phare phare ai sida lehurage atop gari da laklage nang sakchro yare mustigi driver sina thank you sir hairamnaga gari si thauduna sakre boss asi sena khol khangduna magi khauri da paiduna ngakpug loina muni yengdun lehui mathangi sindana rajaram gi yumdu lei magi manau nu pai lango si luhongbagi function ama yauna nabagi damakta numit nini gi wena arapa mafam amada satna nabagi damakta tholai mayamada mana hairi yambung aina numit nini yum thadoktuna chalingai sida dukan thonglon ba tawginu ko yambung na soidan dukan da leibiu mayamana su hoi ai dukan da soidan leige nangsu yamna section na chalu ko haidana phongdorai asi matung di lango si yumastagi sakre rajaram gi nupi nilaveni sangsilaktuna hairi nilagi damakta afaba mari malagli yumda laktuna haijaba sangjarakke haidana pau piragli nupado NLC da thabak tawi hai asiumba afaba misak stilem na manghandingde aduna haijaba sangjarakke haribasi kamdoba sangalaksira rajaramna isa nupi nila se thabak join tawbuda ngairiwani hojiki matamasdadi nupi singna luhongba taragasu masa masana maromdom lepsaba ngamlani mapuroibagi mapan tangdana lepa ngamlani haibagi thawna du chelaba matamda da yum pange haiba wakhala du khandarakla matamni aribu khudima se masagi matik chana senthok lambi leiraba matamda da oibani office ka ba hobuda sungairi matam kharadang di masagi senthok lambi lehen khokai nilaveni sauna nangi oiroi dobu singadu ngangdana dum leire hojik nupa du ga khangna hali haiduna hekta luhonggadaba natte ngasi heng khangna halaga chahi ani ahumgi matungda luhonglaga loire hayeng mag hekta luhongani haiba wafam karisu leiba natte makoi imung do mafam sta lakhansi nangna aina ichanupi ne yenglaga aikoi ahumgi baraktagi amattana bu pamdrabadi yaningde haiduna hekka tok thoksi rajaramna nangna hari wafam du laali aina nangna mana pamba pamdaba haiduna khaidofam thokte suknagi darkar leiribse ichanupi na pamba pamdaba du khaktani manabu pamjarabadi hekta yai manabu pamdraba yadre nilavenina hoi phare phare mana phai haibadu hekta tausi adubu nuparongi miyoi singduna magi maramda hangakku matamdadi laikai sigi leiriba miyoi mari mangana ichanupi si phai hayen mama sangli maramaduna ina adomda haininglibadi ichanupi bu nupadongna aki khangla hendaba mi phuna cheinhanbagi thabak tomte topiru karigumba mana kanagumba mada phurugi pawsi nuparongi miyoi singduna takiba tarabadi imung amatana mabu mamu iningloi aduga asumna adum satchiba taragadi kona thangda mabu kanana luhongbini nupa phangdaba haibadu oigadore aduna hujikti nupi moibagi ing tapi ikai thiganbi haibadu tambiba matam yaure masdegi rajaramna nokphet tawduna o phare phare nang hairibu singdo loin tawrge haiduna phangdo
Mathangi sindana Nilana thabak toriba offices du lei mamang da man phukiba boss nu pasi ngaksam de spons haptuna nakal da lei thok phaw ni thina ngam dun leiram le tanjasta Rakesh Sarim nu pasi magi manak sangsilakton hairei karino ngarang numidang thabak khare hian khrabra ngakte spons haptun leiram libu du asum halpis da boss nu pasi khumpham khangre China khol loina na man tapna khumlai lan khan khinu adu gumam ta leite da Rakesh na noktuna khangye da isu acting tawrunu ngarang numidang da isu loina uhawru bangaktani asum harbu da boss nu pasi di pakat badal loigre aibadi Nilana ma phukibu uramba tare khalubudani Rakesh na noktuna hairei dancing car do aina su uhawrabani aina tongba gari duna thorokpa matamda nakhoi gari do lambi gi matai ma khamdun lehui aduga dancing car su oi hui aduga aina ngakni wafamdi hapta amakha manung isda nang Nila haribu nupi su mataw karama themba ngamli banu hojikti Rakesh na hairli wafam si boss asina su bhap tare mastigi mana wafam si onthoktu khumlai era karisulu wafam nate da ngihaktang wari watai sano nangonda dum te tharak laga da nupi ni nangnabu pamlabadi nang su try to wi aina asumna harpus Rakesh si ngakpa mudi haraw loigre aduga harei aidi ahan bu umakta da khangkrabani madugi nupi du yamna ngausinaba makhalgi nupi oramani haibsi boss na o nangsu adumna khalamni boire aduna tan chap sarabani nangsu amuktang try to horo mastegi Rakesh si nok tuna famstegi thoki mathangi sindana nong mahukiduna ayuki matamsda Nila si office kare adubu numita sidang ngakli wafamdi mafamsda thabak toribi nupi singsi mangonda nok tuna hai Nila haina kaurukpa madi Nila nangbo hainingai litana thagachari hairakpa nupi kyam yaure asumna mangonda hairam naga chachibasida madi ngakpudu loiramani aduga boss asi kamunung dolakpa matamdadi ngarang nok tuna thokiba Rakesh Saribu nupa asisu mangak lengbe adabadagi sponsor hadun leramle masi uda boss na nong phet tawduna hangli kamdu bro nangsu dancing car da tonglorabra China khol na khonjel tathana hairei hoi bro aisu dancing car da yaurure hojikti manasu makhoi boss asi Nilana taptana phurga thamlambani haibo wafam si bhap tare hojik Nilana sangsilak matamda mamang da su ukhraba system sindokna matamda mangonda munni yenglaga satchibi kajal kobi nupi si Nila gi manak sangsilaktuna haininga leitana mabu thagat phongdoli mana hairi mi phatraba ani sibu nang taptana phukre haibo wafam si driver uncle duna pau tambadagi mayamna loi khangnarabani maramaduna ni nupi mayam sin loina harawnari basi Tanjasta film yang liba koina khangbo wafamdi atai nupi kya amagi mathakta mafam sida leiribu nupa ani sina natai chada ba thabak kya ama tawi khre haibasi Nilana wari sanari basibu nupa ani sina yamna pakatba phawgu loina munni yengna lai mathangi sindana numidangi matamni inspector Arunagiri gi kangbu sina lambi da fisking checking tawdun lairi Tanjasta pakhang masam phadana pusilagle aduga police sina hairi sir pakhang sasi yu thalaga gari thawrakpagi damta phabani mastigi inspector sina fine thidol umutungda hayeng station dagi gari lawbu lakpa yagani mastigi pakhang sasina pakhatuna hairi sir aidi yu khaji khaktani thaksaruba matungda ai amohna tawjararoi yargadi ai bu thadokpi punsigi ona ahan bu yu thaklubani aduga ina thorli ba scooter sisu papagi ni kariguma papa na khangji tharabadi ai bu yam sathina phukragani aduna ai matungda amohna thakjararoi yargadi ai bu amta thadokpi ngasi se ai gi birthday numini maldagi manab sing nai ngona nam phuda pithakiwani aina haijari bisini ngasi ai bu numi sidagi ai amohna thakjararoi mastigi license puthorna bagi dang thangai pakhang sasina magi license puthokna utle aduga magi date of birth si check tawduna ngase si magi birthday ni haibsi sumra sumdabra haibsi check tawri aduga di man hairi ukhudi ma si loina chumamle mastigi inspector na mabu thadok pi khina bagi dang thairi aduga atopa police officer sina di thadok tana bagi dang thairi masda inspector sina mana hanjin haijarabani na amuktang di chance ma pina birasi masai araduna pakhang sa si bu thadokre pakhang sa sina gari se hek thogdrok pa tanja sida manglomdagi thorok pa karan na mabu thongdu khasik tangai gari sina thun leithrok pa umde yamna kana phujille mastigi leiramni bu mioi ching amadi police ching loina sensinartuna asopun yaura haiduna manung ista check tongdarli aduga di gari sibu thawri bu driver nu pasi wan thaduna leiramle police na kanano haiduna yenglakpa matamdadi Abraham harba tamthirba gangster nu pasi oiramle adubu police sing na mabu masak khangmadi natte police sing na mamai da ising khichinduna mabu hogdongna bhoni adubu mikap thokre sor holi bara haiduna check tawduna yengda ma sor holi haibsi madi khangle mastigi police ki gari da hapkatuna hospital ta purali yamathuna doctor amadi nursing sensilaktuna mabu layeng bagi thabak chathari bani Nakalamdana Barun haribu pasi ulai Abraham gi gari ne accident thokna hospital da ma laikanari haipa paus ta habda mati ngak pudaloi mana hairi ma kanano karino kadai digi lakpano haibsi police na khangdringe da ma bu hospital gi puthongna bagi damti yamathuna hona kada bani doctor nupis ne inspector da hairi magi makok ta haksin khibadigi ma wan thabani ma wonda karisu thoidokpudi tawdre mana wakhal tarakpada matam kharadi sangkhini kari mata pakhat piruranu asuna haineringi mafamsda masing yamna gangster kyama makhota thang sing paidun sangsilagli pakhana budigi mafamsda leiramliba patient sing amadi doctor nurse loina senthongnakre police ani si khakta ngai hore officer amana hairi sir makoini yenglibasi wanthaduna leiribu nupa asdani aduna di makoina laklibasi nupa si bu hana nabagi damakta oiramgada mali hauji gangster sing si makoi panakta dum sangsinarale mastigi inspector na magi nongwi satoi tanchanar uduna magi nongwi maton si wanthaduna leiribu nupa si mapada ta thorure masi ubudagi gangster sing si pakhana durmani halli adu hairi nate adun matogunu mangona nongwi kapkano
ꯑꯗꯨꯒꯗꯤ ꯏꯟꯁꯄꯦꯛꯇꯔꯒꯤ ꯀꯣꯛꯇꯁꯨ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯥꯒꯤ ꯅꯣꯡꯃꯩ ꯃꯇꯣꯟꯅ ꯋꯥꯟꯊꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕꯁꯤꯗꯅꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯀꯤꯕ ꯐꯥꯎꯔꯤꯕꯁꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯑꯇꯣꯞꯄ ꯏꯟꯁꯄꯦꯛꯇꯔꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯥꯕꯨ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯟꯁꯄꯦꯛꯇꯔꯅ ꯅꯣꯡꯃꯩꯁꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯅꯝꯗꯨꯅ ꯂꯩ ꯂꯥꯛꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯤꯕꯅꯤ ꯀꯔꯤꯁꯨ ꯅꯣꯡꯃꯩ ꯀꯥꯞꯂꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯆꯪꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯏ ꯏꯟꯁꯄꯦꯛꯇꯔꯅ ꯅꯣꯡꯃꯩꯁꯤꯡꯁꯤ ꯒꯦꯡꯁꯇꯔꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯒꯦꯡ ꯂꯤꯗꯔꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯤꯑꯣꯏ 10ꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯗꯤ ꯁꯨꯞꯅꯒꯤ 3 ꯈꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨꯒꯤ ꯅꯣꯡꯃꯩ ꯃꯔꯨ 3 ꯑꯗꯨꯅ ꯑꯩꯈꯣꯏ 10ꯕꯨ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥꯅꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯏꯟꯁꯄꯦꯛꯇꯔꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯋꯥꯟꯊꯔꯤꯕ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤ ꯄꯥꯈꯠꯅꯕꯗ ꯂꯣꯏꯗ꯭ꯔꯦ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯃꯨꯛꯀꯁꯨ ꯏꯟꯁꯄꯦꯛꯇꯔꯅ ꯅꯣꯡꯃꯩ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯄꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯁꯣꯛꯂꯕ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯃꯈꯣꯡꯁꯤꯕꯨ ꯑꯃꯨꯛ ꯐꯣꯠꯆꯤꯜꯂꯤ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯅꯗꯤ ꯋꯥꯟꯊꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯊꯕꯛ ꯑꯃꯒ ꯁꯣꯏꯗꯅꯃꯛꯀꯤ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯑꯃ ꯀꯧꯊꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯤ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯆꯠꯂꯒꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯟꯊꯔꯒ ꯂꯩꯔꯤꯕ ꯑꯕ꯭ꯔꯥꯍꯥꯝꯕꯨ ꯃꯥꯅ ꯐꯣꯇꯣ ꯀꯥꯞꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩ ꯃꯥꯅ ꯀ꯭ꯔꯤꯄꯥꯀꯔꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕ꯭ꯔꯥꯍꯥꯝ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯌꯥꯗꯦ ꯅꯪꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯗꯨ ꯊꯥꯖꯤꯜꯂꯨ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯥꯕꯨ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯄꯥꯀꯔꯟꯅꯁꯨ ꯈꯨꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯔꯨꯅꯥꯒꯤꯔꯤ ꯁꯤ ꯁ꯭ꯇꯦꯁꯟꯗ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯐꯣꯇꯣ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯊꯥꯈꯣ ꯅꯨꯄꯥ ꯑꯁꯤꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗꯁ ꯃꯥꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯍꯦꯛ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯊꯥꯗꯨꯅ ꯈꯪꯍꯜꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯃꯥꯡꯗ ꯅꯤꯂꯅ ꯐꯨꯈꯤꯕ ꯁꯨꯟꯗꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯣꯀꯦꯜ MLAMꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯐꯨꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯪꯒꯤ ꯑꯦꯔꯤꯌꯥꯅ ꯀꯣꯟꯕ ꯃꯐꯝꯁꯤꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯕꯅꯤ MLA ꯑꯁꯤꯅ ꯍꯥꯏꯔꯤ ꯁꯨꯟꯗꯔꯝ ꯅꯪ ꯁꯥꯎꯒꯠꯈꯤꯅꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒ ꯑꯩ ꯚꯥꯞ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ MLA ꯑꯁꯤ ꯔꯥꯖꯥꯔꯥꯝꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯅꯤꯂꯥꯕꯦꯅꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯁꯨꯟꯗꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯗꯤ ꯅꯈꯣꯏ ꯏꯃꯨꯡꯗ ꯂꯃꯟ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯂꯤꯕꯅꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩ ꯍꯥꯟꯅ ꯊꯦꯡꯅꯍꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯊꯦꯝꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁꯣꯏꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯗꯨ ꯈꯔꯗꯤ ꯋꯥꯔꯛꯎ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯅꯤꯂꯥꯕꯦꯅꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯅꯥꯃꯠꯇꯗ ꯈꯨꯠ ꯊꯥꯕ ꯇꯧꯒꯅꯣ ꯍꯥꯏꯗꯨꯅ ꯇꯟꯖꯥꯁꯤꯗ ꯔꯥꯖꯥꯔꯥꯝꯗꯤ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯂꯤꯕꯗꯨ ꯀꯅꯥꯅ ꯂꯥꯟꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯈꯪꯂꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯅꯤꯂꯥꯕꯦꯅꯤꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯒꯗꯤ ꯑꯗꯣꯝ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯇꯧꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ ꯃꯁꯤꯗꯒꯤ ꯔꯥꯖꯥꯔꯥꯝ ꯑꯁꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯂꯥꯕꯦꯅꯤꯅ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯗꯣꯝꯅꯤ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯏꯆꯥꯅꯨꯄꯤꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯄꯤꯍꯧ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅꯊꯪꯗ ꯁꯥꯊꯤꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯇꯝꯗꯗꯅꯤ ꯑꯗꯣꯝꯅ ꯈꯪꯕꯤꯒꯗꯧꯔꯤꯕꯁꯤ ꯔꯥꯖꯥꯔꯥꯝꯅ ꯅꯣꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯅꯤꯂꯥꯕꯦꯅꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇꯪ ꯑꯩꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯃꯤ ꯐꯨꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯄ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯕꯤꯔꯅꯨ ꯌꯨꯝ ꯑꯁꯤꯗ ꯏꯄꯨꯔꯣꯏꯕꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯃꯄꯥ ꯔꯥꯖꯥꯔꯥꯝꯗꯤ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯦ ꯅꯣꯛꯇꯨꯅ ꯃꯥꯕꯨ ꯅꯤꯂꯥꯕꯨ ꯀꯧꯔꯒ ꯃꯥꯒꯤ ꯈꯨꯠꯇ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯎꯠꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯅꯤꯂꯥꯅꯁꯨ ꯅꯣꯛꯇꯨꯅ ꯃꯄꯥꯒꯤ ꯈꯨꯠꯇ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯟꯁꯄꯦꯛꯇꯔ ꯑꯔꯨꯅꯥꯒꯤꯔꯤꯁꯤ ꯎꯠꯂꯛꯏ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯑꯕ꯭ꯔꯥꯍꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯕ ꯄꯨꯂꯤꯁꯁꯤꯡꯁꯤ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯄꯨꯂꯤꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯊꯣꯔꯛꯂꯤꯕꯁꯨ ꯃꯥꯅ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯑꯃꯁꯨ ꯁꯤꯗꯨꯅ ꯊꯥꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯉꯛꯇꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯕ꯭ꯔꯥꯍꯥꯝꯗꯤ ꯃꯥꯒꯤ ꯐꯃꯨꯡꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯁꯤꯗ꯭ꯔꯤ ꯃꯥ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯒ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯏꯟꯁꯄꯦꯛꯇꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯃꯈꯣꯏ ꯃꯤ ꯀꯌꯥ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ ꯑꯣꯐꯤꯁꯥꯔꯁꯤꯅ ꯈꯨꯝꯃꯤ ꯁꯥꯔ ꯃꯤ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯟꯒꯠꯇꯨꯅ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕ ꯑꯕ꯭ꯔꯥꯍꯥꯝ ꯑꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯈꯣꯡꯗ ꯁꯣꯛꯄꯗꯒꯤ ꯕꯦꯟꯗꯦꯖ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯕꯗꯁꯨ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅꯁꯨ ꯃꯥꯅ ꯍꯧꯒꯠꯂꯛꯂꯤꯕꯁꯤ ꯎꯕꯗꯒꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯍꯥꯏꯕꯁꯤ ꯁꯥꯔꯕꯨ ꯀꯧꯗꯨꯅ ꯈꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯐꯣꯟ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯕ꯭ꯔꯥꯍꯥꯝꯅ ꯃꯥꯒꯤ ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯞ ꯑꯁꯤ ꯁꯠꯂꯒ ꯁꯦꯔꯤꯟꯖ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯒꯤ ꯆꯔꯝꯗ ꯊꯤꯟꯈ꯭ꯔꯦ
ꯃꯁꯤ ꯎꯕꯗ ꯉꯛꯂꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯆꯪꯂꯨꯕꯁꯤꯡꯁꯤ ꯑꯕ꯭ꯔꯥꯍꯝꯅ ꯊꯥꯗꯣꯔꯛꯄꯗ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯨꯠꯊꯥ ꯑꯃ ꯊꯥꯕ ꯐꯪꯗꯦ ꯑꯕ꯭ꯔꯥꯍꯝꯅ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯃꯈꯣꯏ ꯑꯗꯨꯝ ꯂꯣꯏꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡꯃꯩꯁꯨ ꯃꯥꯅ ꯃꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗꯥꯛꯇꯔ ꯅꯔꯁ ꯄꯦꯁꯦꯟꯁꯤꯡ ꯀꯤꯅꯕꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄꯁꯤ ꯎꯕꯗ ꯗꯥꯛꯇꯔꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯊꯥꯡ ꯃꯆꯥ ꯑꯅꯤ ꯂꯧꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯅ ꯊꯤꯟꯗꯨꯅꯁꯨ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯂꯤ ꯃꯇꯧꯁꯨꯝꯅ ꯌꯥꯝꯅ ꯕꯤꯍꯥ ꯊꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯃꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯁꯤ ꯂꯧꯈꯠꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯊꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀ꯭ꯔꯤꯄꯥꯀꯔꯟꯒꯤ ꯒꯦꯡ ꯈꯨꯠꯄꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯤ ꯑꯕ꯭ꯔꯥꯍꯝꯁꯨ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯂꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯍꯥꯏꯔꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯕꯅ ꯅꯪꯒꯤ ꯁꯥꯐꯕ ꯑꯣꯏꯒꯅꯤ ꯑꯕ꯭ꯔꯥꯍꯝꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯕꯥꯔꯨꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯕꯥꯔꯨꯟꯒꯤ ꯃꯥꯒꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤ ꯃꯁꯤꯕꯨ ꯗꯨꯕꯥꯏꯗ ꯆꯠꯂꯒ ꯁꯤꯟꯅꯔꯨꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯗꯨꯕꯥꯏꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯃꯇꯪ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯕꯥꯔꯨꯟꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯥꯖꯥꯔꯥꯝꯒꯤ ꯌꯨꯝꯗ ꯎꯠꯂꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯅꯤꯂꯥꯕꯦꯅꯤꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯈꯤꯕ ꯑꯗꯨ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯃꯥꯅ ꯊꯦꯝꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯤꯂꯥ ꯉꯁꯥꯏ ꯑꯩꯅ ꯀꯔꯥ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯉꯥꯡꯈꯤꯕꯗꯣ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯅꯪꯒꯤ ꯄꯥꯄꯥꯅ ꯅꯪ ꯑꯁꯦ ꯃꯄꯥꯡꯒꯜ ꯀꯟꯕꯤ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕꯅ ꯅꯪ ꯑꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯅꯄꯨꯔꯣꯏꯕꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯂꯤꯆꯠ ꯑꯁꯦ ꯈꯔ ꯁꯦꯝꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯌꯥꯗꯕ ꯊꯦꯝꯖꯤꯟꯕ ꯌꯥꯗꯕ ꯍꯥꯏꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯅꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯃꯤ ꯑꯃꯠꯇ ꯐꯨꯅ ꯆꯩꯅꯕ ꯇꯧꯔꯅꯨ ꯀꯅꯥꯃꯠꯇꯗ ꯈꯨꯠ ꯊꯥꯕ ꯇꯧꯔꯅꯨ ꯅꯪꯒꯤ ꯃꯃꯥꯗ ꯋꯥꯐꯝ ꯑꯁꯤ ꯈꯛꯀꯤ ꯐꯥꯎꯕ ꯋꯥꯁꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯂꯥꯅ ꯐꯔꯦ ꯃꯃꯥ ꯉꯁꯤꯗꯒꯤꯗꯤ ꯃꯤꯉꯣꯟꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯅꯅꯕ ꯍꯣꯠꯅꯔꯒꯦ ꯃꯆꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯅꯤꯂꯥꯕꯦꯅꯤꯁꯤ ꯍꯔꯥꯎꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕ ꯇꯣꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯇꯦ ꯍꯥꯏꯗꯨꯅ ꯐꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯒ ꯄꯨꯟꯗꯨꯅ ꯀ꯭ꯔꯤꯄꯥꯀꯔꯟꯒꯤ ꯒꯦꯡ ꯈꯨꯠꯄꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯤ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯅꯈꯣꯏꯒꯤ ꯒꯦꯡ ꯈꯨꯠꯄꯨꯁꯤꯗ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯉꯪꯉꯤ ꯍꯥꯏꯕꯗꯣ ꯇꯨ ꯌꯦꯡꯉꯨ ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯩꯅ ꯃꯥꯕꯨ ꯉꯁꯤꯗꯤ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯒꯦꯡꯁꯇꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯗꯤ ꯃꯊꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤ ꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯉꯥꯏꯌꯨ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯕ꯭ꯔꯥꯍꯝ ꯑꯁꯤ ꯗꯥꯛꯇꯔ ꯅꯨꯄꯥ ꯑꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯥꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯈꯣꯡꯗ ꯁꯣꯛꯂꯤꯕꯗꯨ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯕ ꯅꯠꯇ꯭ꯔꯒ ꯈꯣꯡꯗꯨꯗ ꯍꯦꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯁꯤꯜꯂꯨꯕ ꯇꯥꯔꯕꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯛꯇꯨꯅ ꯈꯣꯡꯗꯨ ꯀꯛꯄ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩ ꯇꯦꯕ꯭ꯂꯦꯠ ꯍꯥꯏꯔꯛꯀꯦ ꯍꯞꯇꯥ ꯑꯃ ꯂꯦꯞꯇꯅ ꯆꯥꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯆꯥꯗꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯈꯣꯡꯗꯨꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯁꯦ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗ ꯁꯣꯛꯄꯁꯤꯡꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯁꯥꯕꯅꯤ ꯑꯗꯨꯅ ꯗꯥꯛꯇꯔꯒꯤ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯤꯗꯕꯅꯤ ꯑꯕ꯭ꯔꯥꯍꯝꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯑꯩꯒꯤ ꯊꯣꯛꯄ ꯊꯦꯡꯅꯒꯦ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯛꯇ ꯍꯥꯏꯔꯛꯎ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯍꯤꯗꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯆꯦꯖꯦꯠ ꯑꯃꯗ ꯏꯁꯤꯜꯂꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯕ꯭ꯔꯥꯍꯝꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯌꯥꯎꯔꯤꯕ ꯊꯥꯡ ꯁꯣꯔꯤꯁꯤ ꯃꯥꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯈꯤꯕ ꯍꯤꯗꯥꯛ ꯏꯔꯤꯕ ꯆꯦ ꯑꯁꯤꯕꯨ ꯀ꯭ꯔꯤꯄꯥꯀꯔꯟꯗ ꯄꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯤ ꯊꯥꯎ ꯀꯔꯤꯒꯨꯝꯕ ꯗꯥꯛꯇꯔꯒꯤ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟ ꯅꯤꯔꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤ ꯎꯠꯂꯨ ꯍꯥꯏꯌꯨ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯃꯥꯒꯤ ꯇꯤꯝꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯧꯁꯤꯜꯂꯤ ꯇꯟꯖꯥꯁꯤꯗ ꯑꯕ꯭ꯔꯥꯍꯝꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯅꯪꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯃꯤ ꯑꯣꯏꯅ ꯊꯥꯎ ꯃꯗꯨꯅ ꯅꯪꯉꯣꯟꯗꯁꯨ ꯁꯦꯞ ꯑꯣꯏꯒꯅꯤ ꯃꯁꯤꯗꯒꯤ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯅꯥꯀꯜꯗ ꯌꯦꯡꯂꯛꯄꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯍꯥꯏꯕꯗꯤ ꯇꯣꯕꯤ ꯑꯁꯤꯅꯤ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯃꯥꯟꯅꯕꯁꯤꯅ ꯃꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯃꯃꯤꯡꯅ ꯇꯣꯕꯤ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯒꯦꯡꯁꯇ ꯃꯥꯁꯨ ꯌꯥꯎꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯒꯤ ꯉꯪꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯕ꯭ꯔꯣꯗ ꯋꯥꯔꯤ ꯁꯥꯖꯈꯤꯕ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯃꯥ ꯑꯣꯏꯅ ꯊꯥꯕꯗꯤ ꯀꯝꯗꯧꯕ ꯁꯤꯕꯥꯅ ꯃꯍꯥꯛ ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯊꯕꯛ ꯁꯤꯟꯅꯕ ꯍꯥꯏꯕꯁꯤꯕꯨ ꯐꯒꯗ꯭ꯔꯥꯅꯦ ꯃꯁꯤꯗꯒꯤ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯃꯥꯕꯨ ꯃꯊꯛꯇ ꯀꯧꯈꯠꯂꯛꯂꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯇꯣꯕꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯃꯤ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯑꯩꯅ ꯇꯥꯕꯗ ꯅꯪ ꯑꯁꯤ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯤ ꯍꯥꯏ ꯀꯔꯤ ꯇꯧꯔꯨꯕꯗꯒꯤ ꯅꯪ ꯖꯦꯜꯗ ꯂꯩꯔꯨꯕꯅꯣ ꯇꯣꯕꯤꯅ ꯃꯤꯉꯣꯟꯗꯒꯤ ꯁꯅꯥ ꯂꯤꯛ ꯂꯥꯛꯂꯨꯕꯒꯤ ꯀꯦꯁꯇ ꯑꯩ ꯖꯦꯜꯗ ꯂꯩꯔꯨꯕꯅꯤ ꯑꯩꯅ ꯂꯥꯛꯂꯨꯔꯤꯕ ꯂꯤꯛ ꯁꯅꯥꯁꯤꯡ ꯑꯗꯣ ꯌꯣꯟꯊꯣꯛꯇꯨꯅꯁꯨ ꯂꯣꯏꯔꯦ ꯍꯞꯇꯥ ꯑꯃꯔꯣꯝꯁꯤꯗ ꯀꯔꯤꯃꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯦ ꯑꯗꯨꯒꯗꯤ ꯀꯅꯥꯅ ꯄꯥꯎ ꯄꯤꯕꯅꯣ ꯈꯪꯗꯦ ꯄꯨꯂꯤꯁꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯐꯥꯈꯤꯕꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯅ ꯂꯤꯛ ꯌꯣꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯁꯤꯟꯗꯨꯅ ꯑꯩꯕꯨ ꯐꯥꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯅꯥꯀꯜꯒꯤ ꯒꯦꯡꯁꯇꯔ ꯑꯃꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯐꯥꯔꯒ ꯐꯨꯗꯦꯛꯄꯗꯤ ꯀꯝꯗꯧꯕ ꯃꯁꯤꯗꯒꯤ ꯇꯣꯕꯤꯅ ꯈꯨꯝꯂꯛꯏ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯔꯔꯣꯏ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯨꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯃꯁꯥꯗ ꯄꯦꯇ꯭ꯔꯣꯜ ꯄꯨꯝꯕ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯂꯦ
asumna magi wari si tarubadagi Kripakaran gi kangbusna su mahak si makhoi gi mi oibada matik chare haina khankhre mana hairei aikoi gi thaba malai masi tawbu ngamgadra tobina su ngamgani haina komi Kripakaran masi che si puraga pharmacy mata chalaga hidak lawlo karigumba doctor gi prescription nirakpa tarabadi masi thang si ullu matau sumna tobi si hidak lawru nabagi damakta chatre nakalamdana nila si mobile de game sanadun lai tanjas mama sangslak tunairi nangi papa do dukan da laikri magi mahut sinduna I dukan da chaluge ma mujum da tharake aduni yum sinang na khari yengsilamuko masi haram laga mama si thoki adu nila na mama bu kawra hairi ayo ne chalurage mama yum da lehoro masi matung da makhoi gi pharmacy gi dukan da chana nabagi damakta ma tholai aduga nakalamrom da su tobi hari bunu pasi hidak lawna nabagi damakta pharmacy da lagli bani hojek nila si makhoi gi pharmacy gi dukan sti yorale mana thorki ba gari masa si bu mu mapana thodun sakki tanjas da tobi hari nupa su mafam sta yoshilale mafam swais da leriba pharmacy sing sta mar munni yengi nupa na pham dukan sta sangbai muhuta nupi na pham libu dukan sta doina sanglage haina khalli maramdi mana dhau torkuma tamda nupi ni na kigini haib sinima na khalli bas matau sunuma nilana leriba dukan sta sangsilale nilana kari lobi ga dauna sar haina tobi na ngasai mana puri kibu se puthok na uli se si munni yenglaga nilana masigi hidak sidi doctor na iba prescription yaudribadi piba ngamloi adubu tobina karimata thausadana hairei hoi adubudi ai hana dagi khangi masharmnaga yeptun yauriba thangsi puthoraktuna nilagi mamanga thami nang hojik su prescription pamlibara nilana su khangle magi mangda leiribu pasi aphabi mina tehsi phuning madadi makhut masa mare muring chalabani tanjas ta mamana phone tawsilai masi udagi ngasai mamana haiki wafam sing du ningsinglaktuna magi asau si phathai masdagi problem sangsin khraka tablet si puthoktuna pire tobina su hida silausilaga wa mata ngangba tawramdana dukanistagi thokina bagi damakta chakki adubu thongjil yosilakpda ma chaplepi manakta leriba chapot biscuit silak thoktuna chai aduga chatke tawramnaga mana muk leiduni yelkpa matamdadi nilagi ngaksamda siriba lik isu thokre sai mamangda nupi na mangona saikiba nang si nupa tholagadi yum masigi ka bhara pibam thokdu pi kho madug matungda nupa thokna ibu sai ga herbasu sayu harikibdu magi mamita sangsang urei mastigi chatke tawramna tobi si nilagi lik asi launa nabagi damakta ma muk changsilakle adugo usitana hairei nangi lik adu lok thoktuna ngona pirau adubu nilana karimata kiba tawdana lik saina nangona shukpi piro hen khomnai mastiki shaurubu tobina kari haiba piroi haiba hairamnaga magi thang shori si puthotun utlaga muki helagle adubu hojik su nilana di shungpi piroi haiduna leire mastiki tobina magi sharamna thang si lena nabagi damakta su tawre amuka su nilana khumi aina piroi haikrabadi loire tobina lik si thatke haiduna hek torku matamda magi thang paribu khuli su nilana phadun leithegre adugo masamda chingra laibak na mingselais phujil halli ngakpagulana tobi si nilada munni yengaglai nilana thangshori si bula khutru munni yenglamlaga magi mangda muk thapmi tobina shauni sensilakna thangshori si lokhalaga nilagi sarama pada hairei adu nilana laithol mutungda magi khut si pharga leitheklaga tobi khut is thangshori si thille amuka su thangshori si mingsel mathak is thapmi tobina sensilakna thangshori si lawna honai adu handakti nilana magi khut si namsindra pharga thamki adu tobi gi thabakta hanjilanjina nilana thille mamai da khutumda thinge toromlaga ma khanglep lepi adugo nokphet tawduni yenglaga yamna kanna tobi gi thabak thinbada ma paithoktrina sakhiga tv da thomjeda pungkai kaire asumna tholiba thawdo si makhol tabadagi manak nakpada leiru mioi kyam sensindarai kaidun leiriba tv si urga niladi nokphet tawi aibadi masigi tv si aribani mana handagi sindok si haiduna magi uncle ilango da ngangbada magi uncle sungya yakhidabani adubo handakti kairabani na soidna maki anauba ma silagani khanbadagi ni mana harauduna nokphet tawri basi mathangi sindana police station da ulei Inspector Arunagiri gi manakta police officer ama sangkhlakton hairi sir aikona mafam khudimukta check tawre magi maramda record amata phangba ngamde aikona police station sing da thakiba facts sing du gi reply so amata tawrakte tanjasta station is the call ama laktuna sanalik huran manupa ma phare haidra pau pirai masti police sing se hatu pau pirali mafam som da sanakre hojai police sing ni yorli basi nilagi pharmacy dani tobi haribu nupa si phadnu gari da hapsinkre police station hairi masi nupa sing mathakte FIR pan ga dabalai andana nakhoi gi mi athopam ga loinana police station da lakadawani nilana ngihaktang lerga papa su soidan laklani aikoi ni soidan ki station da laksake asumna tobi pudnu police sing si sakre masi matung do lali basi tobi si police station da phadan thamli basi dani magi mangda police nupa amna phone mai chaptun thamna basi mana mun yengawi nakalmadana kripa karan gi gangster sing su lei hidak loguni haidun sakkiba tobi na kuina lakmanda badagi makhoi mathai am sanare mangonda call tawduna hangnana bagi dang thairi adu mamana basini khumlai aina nga saina no tru phone tawrabani adu switch off haiduna dum leire nakalmadana police station da leiriba tobina police nupa amagi manakta sangsilaktuna ma pan yamna kanna thongingi bathroom da ngakta sangjeru khi haiduna ngang police nupa asna ayaw pirakudigi ma bathroom da sangki adu mayamna khangadabadi ngasai police nupa amana phone mai chaplam madu mana paidun sangkre magi mamana ba gangster nupa asna mana phone tawrei
ꯑꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯥꯟꯅꯕ ꯇꯣꯕꯤ ꯑꯣꯏꯔꯝꯕꯁꯤꯗ ꯃꯥꯁꯨ ꯉꯛꯄ ꯐꯥꯎꯏ ꯑꯗꯨꯒ ꯁꯥꯎꯅ ꯆꯩꯔꯤ ꯉꯁꯥꯏꯃꯛꯀꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯅꯣ ꯅꯪꯒꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯅ ꯂꯩ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯐꯣꯟ ꯑꯁꯤ ꯂꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯇꯣꯕꯤꯅ ꯕ꯭ꯔꯣ ꯑꯩ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯂꯩꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯉꯛꯄꯗ ꯂꯣꯏꯅꯈ꯭ꯔꯦ ꯇꯣꯕꯤꯅ ꯑꯣꯟꯊꯣꯛꯄ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕ꯭ꯔꯣ ꯁꯅꯥ ꯂꯤꯛ ꯊꯠꯂꯨꯕꯒꯤ ꯀꯦꯁꯇ ꯑꯩꯕꯨ ꯂꯣꯀꯞꯇ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯅꯪꯗꯤ ꯀꯗꯥꯏ ꯀꯥꯟꯅ ꯁꯅꯥ ꯊꯠꯂꯨꯔꯤꯕ ꯇꯣꯕꯤꯅ ꯍꯧꯖꯤꯛꯇ ꯇꯧꯔꯨꯕꯅꯤ ꯕ꯭ꯔꯣ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯅꯪꯕꯨ ꯍꯤꯗꯥꯛ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯈ꯭ꯔꯒ ꯅꯪꯅ ꯁꯅꯥ ꯊꯠꯇꯨꯅ ꯂꯩꯔꯨꯔꯤꯕ ꯀꯔꯤꯅꯣ ꯇꯣꯕꯤꯅ ꯑꯩꯅ ꯆꯪꯂꯨꯔꯤꯕ ꯐꯥꯔꯃꯥꯁꯤꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯆꯦꯗꯨ ꯎꯠꯇꯨꯅ ꯍꯤꯗꯥꯛ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯡ ꯎꯠꯇꯨꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨꯗꯤ ꯂꯧꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯎꯕꯗꯒꯤ ꯌꯨꯝ ꯆꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯩꯇꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯗꯨꯃ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯍꯥꯏꯔꯝꯂꯒ ꯅꯤꯂꯅ ꯃꯥꯕꯨ ꯇꯞ ꯇꯥꯅ ꯐꯨꯈꯤꯕꯗꯨ ꯃꯃꯤꯠꯇ ꯎꯔꯛꯏ ꯇꯧꯕꯇꯕꯨ ꯅꯨꯄꯤꯅ ꯃꯥꯕꯨ ꯐꯨꯈꯤ ꯍꯥꯏꯕꯁꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯃꯥꯏ ꯆꯣꯞꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯥꯅ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯃꯤ ꯑꯩꯅ ꯊꯥꯡ ꯑꯗꯨ ꯎꯠꯂꯨꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯛꯇꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯇꯥꯈꯤꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯑꯩꯕꯨ ꯐꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯔꯤꯃꯠꯇ ꯄꯨꯂꯤꯁꯁꯤꯡꯗ ꯋꯥ ꯍꯥꯏꯗꯣꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯁꯅꯥ ꯂꯤꯛ ꯊꯠꯄꯒꯤ ꯀꯦꯁꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯕ꯭ꯔꯥꯍꯝꯅ ꯍꯪꯉꯤ FIRꯗꯤ ꯄꯥꯟꯈ꯭ꯔꯕꯔꯥ ꯇꯣꯕꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯕꯨ FIR ꯄꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯀꯧꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥ ꯄꯨꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤꯁꯨ ꯍꯥꯏ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯂꯤꯁꯅ ꯊꯣꯡ ꯊꯤꯜꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯊꯣꯔꯛꯂꯤ ꯇꯣꯕꯤꯅ ꯇꯞꯊꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯁꯦ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗꯒꯤ ꯍꯨꯔꯥꯜꯂꯒ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯣꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯕꯤꯔꯛꯀꯅꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯕ꯭ꯔꯥꯍꯝꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤꯗꯃꯛꯇ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯂꯧꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯈꯟꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯒꯤꯗꯃꯛꯇ ꯂꯧꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯆꯤꯡꯅꯔꯛꯄ ꯌꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯣꯕꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯄꯨꯂꯤꯁꯅ ꯐꯨꯗꯨꯅ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯔꯝꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯄ ꯌꯥꯏ ꯑꯩꯕꯨꯗꯤ ꯍꯌꯦꯡꯃꯛ ꯗꯨꯕꯥꯏꯗ ꯆꯠꯈ꯭ꯔꯒꯅꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯇꯧꯕꯇꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ 19ꯅꯤ ꯑꯩꯅ ꯍꯥꯠꯂꯝꯂꯤꯕꯁꯤ ꯑꯩꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯠꯅꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯁꯦ ꯅꯪꯅꯤ ꯁꯤꯕꯥꯅ ꯍꯥꯏꯔꯛꯏ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯇꯣꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯂꯣꯏꯁꯤꯜꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯇꯣꯕꯤꯕꯨ ꯑꯃꯨꯛ ꯍꯥꯠꯂꯨꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯔꯥꯡ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯅꯉꯥꯏꯒꯤ ꯃꯔꯝ ꯑꯃ ꯑꯣꯏ ꯁꯤꯕꯥꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯦꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯁꯤꯁꯨ ꯀ꯭ꯔꯤꯄꯥꯀꯔꯟꯒꯤ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯃꯥꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗ ꯄꯥꯎ ꯈꯪꯕ ꯄꯥꯝꯃꯤ ꯄꯥꯎꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯦꯂꯤꯅ ꯃꯤꯅꯤꯠ 10 ꯈꯛꯀꯤ ꯃꯇꯝ ꯄꯤꯌꯨ ꯕ꯭ꯔꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯈꯪꯍꯟꯖꯔꯒꯦ ꯃꯁꯤ ꯃꯇꯨꯡꯗ ꯑꯦꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯅꯤꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯪꯂꯤ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯀꯔꯥꯇꯦ ꯃꯥꯁꯇꯔꯅꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯂꯨꯍꯣꯡꯐꯝꯒꯤ ꯁ꯭ꯄꯤꯀꯔ ꯀꯟꯅ ꯈꯣꯡꯕ ꯖꯒꯥ ꯑꯃꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯑꯦꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯦ ꯃꯥꯅꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯔꯥꯇꯦ ꯃꯥꯁꯇꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯑꯦꯂꯤꯅ ꯇꯥꯔꯤꯕꯅ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯖꯥꯔꯥꯝꯒ ꯃꯆꯥꯅꯨꯄꯤ ꯅꯤꯂꯒꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯦꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯒꯦꯠꯇꯒꯤ ꯂꯨꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯂꯩ ꯔꯥꯖꯥꯔꯥꯝꯅ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯥꯅ ꯍꯦꯛ ꯆꯩꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯃꯨꯅꯨꯀꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯁꯨꯝꯅ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯑꯦꯂꯤꯅ ꯀꯣꯜ ꯇꯧꯗꯨꯅ ꯀ꯭ꯔꯤꯄꯥꯀꯔꯟꯗ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯑꯣꯏ 4 ꯂꯩ ꯃꯃꯥ ꯃꯄꯥ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯗꯨꯒ ꯃꯈꯨꯔꯥ ꯑꯗꯨꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯈꯤ ꯃꯄꯥꯗꯨꯅ ꯍꯦꯗ ꯃꯥꯁꯇꯔꯅꯤ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯐꯤ ꯇꯥꯏꯕ ꯇꯨꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯕꯤꯅꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯅꯤꯗ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯛꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯣꯏꯁꯤꯟꯕꯗ ꯀꯔꯤꯃꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯥꯒꯤ ꯇꯤꯝꯗ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯈꯨꯗꯣꯡꯊꯤꯕ ꯊꯕꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯧ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ 2 ꯊꯥꯔꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯛꯇꯕꯅꯤ ꯃꯗꯨꯗꯒꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯍꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯁꯤꯕꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯁꯤ ꯅꯤꯂꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯟꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯦ